ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯁꯦꯔꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯝ ꯑꯉꯣꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯔꯥꯏꯇꯔ ꯁꯤꯜꯍꯩꯕꯤ ꯂꯩꯇꯥꯟꯊꯦꯝꯒꯤ ꯂꯝꯂꯥꯟꯕꯤꯅꯦ ꯑꯩꯗꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯔꯥꯏꯇꯔ ꯃꯁꯥꯒꯤ ꯋꯥꯈꯜꯗꯒꯤ ꯐꯥꯎꯔꯛꯄꯗꯨ ꯃꯌꯥꯝꯗ ꯈꯔ ꯈꯪꯍꯟꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯅꯤ? ꯑꯩ ꯅꯪꯅ ꯐꯥꯎ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯆꯟ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯥꯖꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯤ꯫ ꯆꯟ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯀꯞꯆꯔꯤ꯫ ꯆꯟ: ꯗꯥꯗꯥ, ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯆꯟꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯉꯁꯤꯗꯤ ꯊꯦꯝꯕꯤꯅꯕ ꯂꯩꯇꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯀꯞꯆꯁꯅꯨ ꯍꯥꯏꯕꯒꯨꯝ ꯀꯞꯂꯤ꯫ ꯀꯅꯥꯅꯕꯨ ꯀꯞꯂꯣꯏ? ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯂꯒ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯗꯥꯗꯥ, ꯑꯩꯅ ꯗꯥꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯗꯥꯗꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯆꯕ ꯅꯠꯇꯅ ꯗꯥꯗꯥ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯤꯌꯦ꯫ ꯗꯥꯗꯥꯖꯥ, ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯂꯝꯒꯅꯤꯀꯣ? ꯆꯦꯟ ꯆꯤꯛꯂꯕ ꯃꯇꯝꯗꯨꯗ ꯊꯥꯖ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯍꯧꯖꯤꯡꯈ꯭ꯔꯦ, ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯦ ꯑꯀꯣꯏꯕꯗꯨꯁꯨ꯫ ꯆꯟ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯆꯟ ꯉꯥꯟꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯀꯞꯂꯤꯕꯅꯤ꯫ ꯈꯪꯍꯜꯂꯝꯂꯒꯦ ꯉꯁꯤꯗꯤ ꯑꯩꯅ ꯗꯥꯗꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ꯫ ꯗꯥꯗꯥ, ꯑꯩꯅ ꯗꯥꯗꯥꯕꯨꯗꯤ ꯌꯥꯝ ꯋꯥꯔꯧꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯗꯥꯗꯥꯅ ꯑꯩ ꯀꯔꯤꯒꯤ ꯃꯤꯔꯥꯏꯕꯤꯔꯝꯃꯤꯅꯣ? ꯑꯗꯨꯕꯨ ꯗꯥꯗꯥ ꯅꯣꯡꯃꯁꯨ ꯈꯪꯂꯛꯈꯤꯅꯤ, ꯅꯪꯒꯤ ꯊꯣꯏꯅ ꯗꯥꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯆꯟ ꯑꯍꯤꯡꯗꯨꯃ ꯊꯥꯖ ꯌꯦꯡꯂꯒ ꯇꯨꯝꯊꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯆꯟ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯗꯥꯏꯅꯤꯡ ꯍꯣꯜꯗꯨꯗ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯟꯅ: ꯆꯟ, ꯂꯥꯎ ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎꯅꯦ꯫ ꯍꯣꯏ ꯄꯄꯥ꯫ ꯑꯔꯨꯟꯅ: ꯆꯟ, ꯅꯪ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯍꯣꯡꯉꯦ, ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯁꯥꯟꯇꯤꯅ: ꯍꯥꯏꯌꯣ, ꯅꯪ ꯄꯄꯥꯅ ꯍꯥꯏꯁꯦ꯫ ꯆꯟ: ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯄꯄꯥ꯫ ꯁꯥꯟꯇꯤꯅ: ꯆꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯏꯁꯣꯟ ꯁꯣꯟꯅ ꯎꯏꯗ꯫ ꯆꯟ: ꯃꯃꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦꯕ꯫ ꯑꯔꯨꯟꯅ: ꯃꯃꯥ, ꯌꯥꯔꯦ, ꯇꯣꯛꯑꯣ, ꯍꯥꯏꯔꯨꯔꯅꯨ, ꯑꯉꯥꯡꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ꯫ ꯆꯟ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯕꯁꯦ ꯎꯕꯗ ꯃꯊꯃꯣꯏ ꯄꯦꯜꯂꯝꯃꯤ꯫ ꯆꯟ ꯊꯝꯂꯤꯕ ꯕ꯭ꯔꯦꯗꯇꯨ ꯑꯃ ꯂꯧꯈꯠꯂꯒ ꯆꯥꯕ ꯍꯧꯏ꯫ ꯑꯔꯨꯟ: ꯆꯟ, ꯁꯪꯒꯣꯝꯗꯨꯗ ꯂꯨꯞꯄꯒ ꯆꯥꯎꯗꯅ꯫ ꯆꯟ:
Hoi papa. Chen breakfast tu cha bloi raga. Mama, ai lai nga tau ki ko. Santi. Hoi hoi. Chen lai tau ba chen ki. Santi tap na. Moi babu, na cha nu pi se wa ama ji soi da na ne ram kan dau ba ma le. Chau tha usu yam kan na ya di. Arun. Hoi, ai su khalami. Momon ta nok laga lei ba isa se. Handak marak ti yam honge. Chen magi room da changla aga pena kapchari. Ai gi da makta mama papa ne ni na wa bi bi se. Ubada ai kai hai doi na kham di mama. Mama ai ma ha pu lu shiru bada. Karam na hai doi na kham di mama papa oi da. Chen cấp na hai rei. Ai ki diary du ni sidi. Diary du bu kon silaga pen ama pai ga hai rei. Diary nangon da ai na hai ning bawaran sing na fam da hai jera ge ko. Chen Petru pi ingai da ge thoki basing du diary du da I ba ho rei. Mapi du su lepa leitana sinthari. Chen mama gi mayumda yausang maya gi leiba matamni. Yausang gi thabal numitu Chen su chongna ba haiduna dress loisili. Ilija. Chen nangbu thabal chong ba hebra. Chen na haitiye je. Ilija na adudi tise ga zong si ko. Hai je. Thabal chongna ba lau thok ba hokre. Linda na. Ilija thabal gi lei sabi khai kau thok ba hokre. Lao chalase. Ilija harau na. Hoi hoi. Chen. Lao chalase. Hai raga moi ahum du thoki. Thabal mafam dani. Ilija. Chen thabal chong slao. Tale che. Linda na. Ilija lao chong rase. Ilija na. Nga khom ta Linda Chen su yahan se. Linda na. Hai, ai chong ba hora mage ko. Chen. Je, hoi se. Rang amurak la kai no chong age. Moi adi du thabal chong ge na changlak pada ngan bana Chen bu ure. Ngan ba. Khodam ta pai che ge ha ga tro. Ilija na. Chen, chong ko du dia. Chị su Linda gi nak ta chong oge. Chen. Hoi. Chen gi thabal chong fam thok pa adumak chongi. Ngan ba di Chen da do mieng la ga leikhe. Ngan ba thabal rang amurak chong aga Chen da hai rei. Kainom ta hai ge asibuk ta tholak kera. Chen pa khalap su tawi. Ma che ani bu su ki ri bani. Aduna nga healthy khanja ne. Mache ani du yengjarai. Ilija ga Linda ga na thabal chonglambadu ubada Chen na. Hoi, yamdi kuiroi se. Hoi hoi. Kanam to udaba mafam amada lai ngan ba. Kai ning kauge. Chen na. Chen kauwe nang de. Ai di ngan ba. Ho, ngan ba na. Ado. Chen, kai. Ngan ba na. Nangi phone number ta pigera. Sum pau phone se. Chen isam cham na number do piki. Matung da kari tholakani khan banate. Ngan ba harau na. Thank you Chen. Chen na. Thabal sumaya chalau tore. Aisu yumda changage. Ngan ba. Hoi. Chen Ilija manakta changai. Chen. Je ile chalasira. Ilija na. Hoi, chalase. Linda. Ngai kuwo, ai sui haurage. Ithandaga halakpang yang ngamjari koi. Chen nok laga. Je di thamamage tawraga. Ilija na. Asengba thabal songpham sida thamamage tawra kansida. Linda na. Is noi ni gi wakhal sisu yai na. Chen na. Oh, Linda.
Yum yauree Chen hoida hek yaubaga tumtharami nganbadi yum hek yaubaga Chen hairakpasingdu ningsing nokjari ngasai number pirakpadu amuk ningsinglai nganbana hais sidi pau fauna be harani aduna ngasigi thararage hayeng oine message tharage da nganbasu tumthaki nongale Chenbu Arunna lawba lakle Chen Elija mu chatlukige ko Elija na phajana chalu ko Chen Rani gi nakta laaga bubo mu chatlukige ko Rani na hoi Chen chakre Rani na nungshida isu se mabok aise nungdi nungsi bazat ni dana mabok aina hairingai yajabanine isuse Elija noklaga as hakoi bosima Ranina hai phagi na tene masu thoibi hoi babo thoibi na macha thoi chan chakrabo hoi ma chakre hai icha do kai no he pija hode da ima hangse chatoine aduda ima hoisu he yauro hoi nathau tawjaruro chalo somdana kamdauri gari thawriba Arun machabu kaurei Chen tabro nangbo thabal songba hirabo Chen na haye babu ho fare Arun makha tare Chen ipa na ichagi Twitter ama kaunaba ipa hainarukige ado yonsu yaure akhoi getagi changkragero Chen hoi babung Chen bu Arun na geta thamlami aduga Arun du Twitter tawnaba oja ama ngangnaba chathokre Chen wakhal da khali ngasai aina pikhiba aigi number da amu tawra adi kamain tawdoino siba imana su phone pairage haini imana thengna khradi ai siba tare ngasi Chen yum yaubaga tanja du maktada ko lai Chen mama leibanina paikhat pa yaramde Chen mama da amuk su yengi phone adu miss call takre nganba amu su tawsili chak thong lambi santi macha da yengkhalai aduga Chen kaino phone do paikhatlo dana Chen ik a tawraga hairei hoi ba Santina ima cham tala shinki ke ko Chen na ima ai ka da nga ta potharu ge hairaga phone adu puraga changki Chen ngan bada call tawsira tawrisira khallaga leiringai ngan ba amuka su call tawri ngan bana hello Chen na taye ngan ba thirorige kaisum dawdi hiplambane oho ani do amuk su lepi Chen na dada se chahi ke amuk surage sum hangbani ko khangdadana tarani pan muk sure oh nangdi kaya tara adudi nang handak metru thadoi natro hoi adudi laikana pagadabani ko hoi dadasu laikana pau ko padoi ne ngan bana exam tawgadaba khitang ngairabanina lairik tawraga laigadabani ko namanabi singa pullaga laiba yaba matam nateba ko hoi dada Chen tabro chak charase nang pabung su lae chak chana ba tawrasi ko Santina macha do onsilaga hairakpani Chen na dada mamana kaure call thamage kona sanarasi ko ngan bana hoi Chen call thamkhre ngan badi call do thamhaningde
ꯑꯗꯨꯕꯨ ꯆꯟꯅ ꯀꯣꯜ ꯀꯛꯈꯤꯕꯗꯨꯗ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯇꯧꯔꯤ꯫ ꯇꯦꯕꯜ ꯃꯃꯥꯡꯗꯅꯤ ꯅꯣꯠꯕꯨꯛ ꯑꯃꯒ ꯇꯦꯛꯁꯕꯨꯛ ꯑꯃꯒ ꯄꯨꯊꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯕ ꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯍꯥꯏꯔꯛꯏ, ꯀꯥꯟꯅꯗꯦ, ꯏꯇꯨꯒꯤ ꯃꯪꯂꯥꯟꯗ ꯉꯥꯏꯍꯥꯛ ꯇꯧꯖꯈꯤꯒꯦ꯫ ꯊꯥꯕꯜ ꯅꯨꯃꯤꯠꯇ ꯆꯦꯟꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯉꯣꯟꯗ ꯗꯗꯥ ꯀꯧꯔꯒ ꯍꯪꯉꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯦꯟꯅ, ꯗꯗꯥ ꯐꯣꯟꯗ ꯑꯣꯏꯅ ꯄꯥꯎ ꯑꯣꯏꯅ ꯐꯥꯎꯅꯁꯦ꯫ ꯕꯨꯕꯣ ꯍꯣꯏ ꯈꯨꯟꯗꯗꯤ ꯌꯥꯝ ꯂꯥꯛꯀꯅꯨꯀꯣ꯫ ꯉꯥꯟꯕꯅ, ꯍꯣꯏ ꯂꯥꯛꯑꯔꯣꯏ, ꯅꯝꯕꯔꯁꯨ ꯄꯤꯔꯕꯅꯤꯅ꯫ ꯉꯥꯟꯕꯅ, ꯑꯁ ꯊꯥꯕꯜꯗꯣ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯉꯥꯟꯕꯅ, ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯊꯥꯕꯜ ꯅꯨꯃꯤꯠꯀꯤ ꯈꯨꯐꯖꯗꯨꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯁꯨꯁꯃꯤꯇꯥ ꯀꯠꯆ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤꯗꯅ ꯍꯥꯏꯔꯒ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯉꯥꯟꯕ ꯆꯟꯒꯤ ꯋꯥꯈꯜꯗ ꯇꯧꯔꯤꯉꯩ ꯑꯅꯤꯇꯥ ꯂꯥꯛꯄꯗꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯅꯤꯇꯥꯅ, ꯏꯕꯨꯡꯉꯣ꯫ ꯑꯅꯤꯇꯥꯅ ꯀꯧꯔꯤꯕꯗꯨ ꯐꯃꯨꯡꯗꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯇꯥꯅ ꯀꯧꯕꯗꯨ ꯇꯥꯔꯛꯇꯕꯗꯨꯗ ꯈꯣꯟ ꯀꯜꯂꯞ ꯀꯧꯖꯩ, ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤꯅꯣꯃꯤ ꯃꯁꯤꯕꯣ? ꯉꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯏꯃꯥ꯫ ꯑꯅꯤꯇꯥꯅ, ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯉꯥꯟꯕꯅ, ꯏꯃꯥꯅ ꯀꯧꯔꯤꯗꯣ ꯈꯔ ꯇꯞꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯅꯃꯥ ꯑꯩꯅ ꯀꯧꯕꯗꯤ ꯏꯆꯥꯅ ꯇꯥꯕꯤꯕꯅꯤꯅ ꯀꯩ ꯋꯥꯈꯜꯒꯤ ꯃꯪꯉꯤꯅꯣꯕ? ꯀꯣꯟꯅ ꯈꯪꯉꯛꯀꯅꯤꯗ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯌꯥꯗꯤꯌꯦ, ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯩ ꯍꯥꯏꯕꯤꯔꯛꯀꯦꯕ꯫ ꯍꯣ ꯐꯔꯦꯁꯦ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯂꯥꯏꯔꯤꯛ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯗ ꯑꯩ ꯉꯥꯏꯍꯥꯛ ꯍꯤꯞꯀꯦꯅ ꯐꯃꯨꯡꯗ ꯂꯥꯛꯄꯅꯦ꯫ ꯍꯌꯦꯡꯗꯣ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯒꯗꯕꯅꯤꯀꯣ? ꯍꯣꯏ꯫ ꯑꯅꯤꯇꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯅꯤ, ꯀ꯭ꯂꯥꯁ ꯍꯣꯜꯗꯅꯤ꯫ ꯆꯦꯟ ꯃꯥꯅ ꯑꯍꯩꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯔꯝꯃꯤ꯫ ꯂꯣꯏꯔ ꯃꯇꯨꯡ ꯑꯦꯛꯖꯥꯝ ꯁꯀ꯭ꯔꯤꯞ ꯑꯗꯨ ꯀ꯭ꯂꯥꯁꯇꯨꯗ ꯇꯥꯔꯤꯕ ꯑꯣꯖꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯆꯦꯟꯅ, ꯗꯗꯥ, ꯀꯩꯅꯣ ꯁ꯭ꯀꯨꯜ ꯒꯦꯠꯇ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯏꯀꯥꯏꯌꯦ ꯏꯃꯥꯟꯅꯕꯤ ꯃꯃꯥꯡꯁꯤꯗ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯆꯦꯟ ꯂꯥꯛꯑꯣ, ꯑꯩꯅ ꯅꯪ ꯂꯧꯕ ꯂꯥꯛꯏꯁꯦ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯇꯧꯕ꯫ ꯆꯦꯟ ꯏꯉꯛ ꯉꯛꯅ, ꯀꯩ ꯋꯥ? ꯉꯥꯟꯕꯅ, ꯑꯁꯤꯗ ꯂꯝꯍꯥꯡ ꯍꯣꯏ ꯀꯩꯕꯣꯏ ꯇꯧꯕꯁꯦ, ꯑꯁꯤꯗ ꯐꯝꯂꯒ ꯑꯣꯏꯅ ꯍꯥꯏꯒꯦꯕ, ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯅꯤꯃꯛ ꯌꯧꯕꯒ ꯐꯝꯊꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯉꯥꯟꯕꯅ, ꯆꯦꯟ, ꯆꯦꯟ, ꯀꯩꯅꯣꯝ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯃꯛꯎꯀꯣ꯫ ꯑꯩꯅ ꯁꯤ ꯍꯥꯏꯔꯦꯅ ꯋꯥꯔꯧꯕ ꯇꯧꯒꯅꯣꯕ ꯀꯣ? ꯍꯣꯏ ꯗꯗꯥ꯫ ꯆꯦꯟ, ꯑꯩꯅ ꯅꯪ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯆꯦꯟ ꯏꯉꯛ ꯉꯛꯅ, ꯀꯔꯝꯕ ꯏꯍꯨꯜ? ꯉꯥꯟꯕꯅ, ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯂꯩ, ꯀꯥꯎꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯈꯟꯁꯤꯗ ꯅꯪꯇꯕꯨꯅꯦ ꯂꯩꯔꯤꯁꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯆꯝꯂꯕ ꯊꯃꯣꯏꯗꯨꯗ ꯉꯥꯎꯖꯈꯤꯕꯅꯦ꯫ ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯆꯦꯟ, ꯗꯗꯥꯅ ꯁꯤ ꯍꯥꯏꯌꯦꯅ ꯁꯥꯎꯕ ꯇꯧꯒꯅꯨꯀꯣ꯫ ꯆꯦꯟ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯆꯦꯟꯁꯨ ꯉꯥꯟꯕꯕꯨ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯐꯣꯡꯕ ꯉꯝꯖꯗ꯭ꯔꯤꯕꯅꯤ꯫ ꯆꯦꯟ ꯏꯀꯥꯏꯅ, ꯗꯗꯥ, ꯑꯩꯁꯨ ꯌꯥꯏꯌꯦ꯫ ꯑꯗꯨ ꯗꯗꯥ, ꯌꯨꯝ ꯍꯜꯂꯁꯤꯔꯥ? ꯗꯗꯥꯒꯤ ꯋꯥꯁꯨ ꯍꯥꯏꯔꯕꯅꯤꯅ꯫ ꯉꯥꯟꯕ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ꯫
ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯔꯕꯅꯤꯅ ꯊꯣꯏ ꯀꯧ ꯇꯥꯔꯦ ꯗꯗꯥ ꯆꯦꯟꯁꯨ ꯏꯀꯥꯏꯅ ꯍꯣꯏ ꯗꯗꯥ ꯉꯥꯟꯕ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗ ꯃꯥꯒꯤ ꯀꯥꯔ ꯑꯗꯨꯗ ꯆꯦꯟꯕꯨ ꯃꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯆꯦꯟꯅ ꯗꯗꯥ ꯂꯩꯍꯧꯔꯒꯦꯀꯣ ꯗꯗꯥꯁꯨ ꯌꯦꯡꯉꯒ ꯆꯠꯂꯣ ꯍꯣꯏ ꯍꯣꯏ ꯆꯦꯟꯁꯨ ꯌꯨꯝꯗ ꯆꯪꯉꯛꯏ ꯆꯦꯟ ꯏꯃꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯃꯥ ꯇꯥꯕ꯭ꯔꯣ ꯂꯩꯇ ꯃꯥꯜꯂꯦ ꯀꯧꯕꯁꯨ ꯇꯥꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ ꯑꯩꯗꯤꯕꯨꯀꯣ ꯑꯩ ꯍꯜꯂꯛꯄꯒꯅꯦ ꯍꯦꯛꯇ ꯂꯩꯔꯝꯃꯣꯏꯗꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯟꯇꯤꯒ ꯑꯔꯨꯟꯒꯁꯨ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯔꯨꯟꯅ ꯆꯦꯟ ꯄꯩꯊꯣꯛꯂꯒ ꯄꯥꯕꯨꯡ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯆꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯜꯂꯛꯄꯒ ꯄꯥꯕꯨꯡꯁꯨ ꯂꯩꯔꯝꯗꯦ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯁꯥꯟꯇꯤꯅ ꯃꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯅꯗꯣꯝꯆꯥꯒꯤ ꯃꯆꯥꯗꯣ ꯈꯪꯉꯤꯗꯅ ꯉꯁꯤ ꯂꯨꯍꯣꯡꯕꯅꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯗ꯭ꯔꯗꯤ ꯐꯖꯗꯦꯅ ꯆꯠꯂꯨꯕꯅꯦ ꯑꯣ ꯑꯔꯨꯟꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯦ ꯅꯃꯥꯒ ꯍꯌꯦꯡ ꯂꯥꯏꯒꯤ ꯀꯩꯀꯩꯅꯣ ꯂꯩꯔꯨꯅꯕ ꯍꯣꯏ ꯄꯥꯕꯨꯡ ꯃꯄꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯥꯟꯇꯤꯁꯨ ꯆꯪꯂꯛꯏ ꯁꯥꯟꯇꯤꯅ ꯆꯦꯟ ꯂꯥꯛꯑꯣ ꯍꯌꯦꯡꯒꯤ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯩꯔꯨꯔꯁꯦ ꯅꯨꯡꯗꯥꯡ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯍꯣꯏ ꯃꯥ ꯆꯦꯟ ꯑꯔꯨꯟꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯦꯟꯒ ꯁꯥꯟꯇꯤꯒꯁꯨ ꯍꯌꯦꯡꯒꯤ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯩꯔꯨꯅꯕ ꯆꯠꯂꯤꯕꯅꯤ ꯆꯦꯟ ꯃꯃꯥꯅ ꯑꯗꯨꯝ ꯂꯩꯔꯣꯀꯣ ꯑꯩꯗꯣ ꯈꯟꯕꯁꯨ ꯍꯩꯔꯣꯏꯕ ꯂꯥꯏꯒꯤꯗꯣꯀꯣ ꯍꯣꯏ ꯍꯣꯏ ꯁꯥꯟꯇꯤ ꯂꯥꯏꯒꯤ ꯂꯩꯒꯗꯕ ꯈꯔ ꯂꯩꯔꯒ ꯆꯦꯟꯒ ꯌꯨꯝꯗ ꯍꯜꯂꯛꯏ ꯅꯣꯡꯉꯥꯜꯂꯦ ꯁꯥꯟꯇꯤ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯂꯣꯏꯔꯕꯗ ꯃꯆꯥꯒꯤ ꯔꯨꯝꯗ ꯀꯣꯐꯤ ꯄꯤꯔꯝꯂꯒ ꯑꯔꯨꯟꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯁꯥꯟꯇꯤꯅ ꯃꯣꯏ ꯕꯕꯥ ꯀꯣꯐꯤꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯍꯥꯏꯔꯒ ꯁꯥꯟꯇꯤꯅ ꯄꯤꯔꯛꯄ ꯀꯣꯐꯤ ꯑꯗꯨ ꯑꯃꯨꯛ ꯊꯛꯏ ꯑꯔꯨꯟ ꯀꯣꯐꯤꯗꯨ ꯊꯝꯃꯒ ꯃꯃꯥ ꯍꯟꯗꯛ ꯃꯔꯛ ꯏꯆꯥꯁꯦ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯅꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯝꯃꯤꯅꯦ ꯍꯣꯏꯅꯦ ꯃꯣꯏ ꯕꯕꯥ ꯁꯥꯟꯇꯤ ꯑꯃꯗꯤ ꯑꯔꯨꯟ ꯃꯆꯥꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯃꯒ ꯍꯔꯥꯎꯅ ꯂꯩꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯔꯨꯟꯅ ꯃꯃꯥ ꯏꯆꯥꯊꯣꯏ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯣ ꯉꯔꯥꯡꯗꯒꯤ ꯍꯧꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯣꯏ ꯕꯥ ꯍꯧꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯉꯥꯡꯗꯣ ꯐꯣꯟꯗꯣ ꯌꯥꯝ ꯀꯨꯏꯅ ꯄꯥꯏꯍꯟꯒꯅꯨ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤꯅ ꯍꯣꯏ ꯃꯣꯏ ꯕꯕꯥ ꯃꯃꯥ ꯏꯆꯥꯊꯣꯏ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯍꯧꯔꯤꯌꯦ ꯃꯣꯏ ꯕꯕꯥ ꯑꯩ ꯏꯆꯥꯊꯣꯏꯒꯤ ꯑꯦꯛꯖꯥꯝ ꯆꯠꯅꯕ ꯆꯥ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯁꯥꯟꯇꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯆꯦꯟꯅ ꯃꯥ ꯑꯩ ꯆꯥꯛ ꯊꯤꯔꯕꯣ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯆꯦꯟꯅ ꯃꯥ ꯑꯩ ꯆꯥꯛ ꯊꯤꯔꯕꯣ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯘꯥꯔꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯥ ꯁꯥꯟꯇꯤꯅ ꯍꯣꯏ ꯊꯤꯔꯕꯅꯦ ꯏꯃꯥ ꯊꯥꯡꯗꯣꯛꯄꯤꯔꯛꯑꯒꯦ ꯍꯣꯏ ꯃꯥ ꯁꯥꯟꯇꯤꯅ ꯏꯃꯥꯅꯅꯦ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯕꯤꯔꯕꯅꯦ ꯉꯥ ꯑꯌꯥꯏꯕꯒ ꯊꯥꯛꯑꯒ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯆꯦꯟ ꯃꯃꯥꯒꯤ ꯈꯣꯡ ꯁꯣꯛꯂꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯆꯦꯟꯅ ꯄꯥꯕꯨꯡ ꯆꯠꯂꯁꯦ ꯄꯨꯡ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯚꯦꯜꯒ ꯇꯥꯔꯝ ꯇꯣꯛꯂꯅꯤ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯆꯦꯟ ꯍꯥꯏꯕꯒ ꯇꯧꯕꯒ ꯕꯦꯜ ꯇꯥꯔꯝꯂꯦ
ꯑꯗꯨꯕꯨ ꯑꯔꯨꯟꯅ ꯒꯦꯠꯀꯤ ꯑꯣꯖꯥ ꯑꯗꯨꯗ ꯍꯥꯏꯅꯔꯒ ꯆꯪꯍꯜꯂꯛꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯀꯅꯥꯁꯨ ꯊꯤꯡꯕ ꯉꯝꯗꯦ꯫ ꯆꯟꯒꯤ ꯑꯦꯛꯖꯥꯝ ꯃꯊꯪ ꯃꯊꯪ ꯊꯧꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯇꯨ ꯆꯟ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯔ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯄꯥ ꯍꯣꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯛꯇꯕꯗꯨꯗ ꯉꯥꯟꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯟꯅ "ꯗꯗꯥ", ꯉꯥꯟꯕꯅ "ꯍꯥꯎ", "ꯗꯗꯥ ꯂꯥꯛꯑꯣ ꯆꯠꯂꯁꯦ", "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ?" ꯉꯥꯟꯕꯅ "ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯑꯩꯒꯤ ꯏꯇꯨꯁꯦ." ꯆꯟ ꯉꯥꯟꯕꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯒ "ꯗꯗꯥꯁꯤꯃ", ꯆꯟꯅ "ꯂꯥꯛꯑꯣ ꯗꯗꯥ ꯆꯠꯂꯁꯦ, ꯄꯥꯕꯨꯡꯅ ꯑꯩ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯔꯝꯃꯅꯤꯕ." ꯉꯥꯟꯕꯁꯨ "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." "ꯉꯥꯟꯕ ꯏꯕꯣ, ꯅꯪ ꯂꯛꯀꯤꯗꯤ ꯌꯥꯏꯅꯦ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯐꯪꯗꯣꯔꯦꯕ." ꯉꯥꯟꯕꯅ ꯆꯟꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯜꯂꯝꯂꯒ ꯃꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯉꯥꯟꯕꯒꯤ ꯃꯃꯥ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯗꯨ ꯎꯕꯗ, "ꯏꯃꯥ", ꯃꯦꯝꯆꯥꯅ "ꯍꯥꯎꯅꯦ." ꯉꯥꯟꯕ "ꯀꯩꯅꯣ ꯐꯝ ꯂꯩꯔꯝꯃꯤꯁꯤꯅ?" ꯃꯦꯝꯆꯥꯅ "ꯍꯩꯃꯥ ꯍꯩꯃꯥ, ꯐꯝꯕꯒꯁꯦ ꯌꯥꯗ꯭ꯔꯕꯣ?" ꯉꯥꯟꯕꯅ "ꯑꯗꯣ ꯐꯝꯒꯦ ꯍꯥꯏꯔꯁꯨ ꯏꯃꯨꯡꯗ ꯏꯪꯅ ꯆꯤꯛꯅ ꯐꯝꯕ ꯀꯩꯗꯧꯒꯦꯕ?" "ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗ." "ꯏꯃꯥꯁꯤꯗꯤꯕꯀꯣ." "ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯉꯥꯡꯅꯤꯡꯗꯦꯀꯣ. ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯩ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯁꯦ ꯀꯩ ꯊꯕꯛ ꯂꯩꯒꯦꯕ ꯍꯥ? ꯍꯥꯏꯌꯨ ꯍꯥꯏꯌꯨ." ꯉꯥꯟꯕꯅ "ꯍꯣ, ꯊꯕꯛꯇꯣ ꯂꯩꯇꯤꯌꯦ, ꯏꯇꯨ ꯁꯦꯟꯅꯕ ꯆꯠꯂꯤꯕ." ꯃꯦꯝꯆꯥꯅ "ꯀꯌꯥꯗ ꯉꯝꯃꯤꯕꯩꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ." "ꯏꯃꯥꯅꯦ ꯀꯣ, ꯏꯃꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ. ꯅꯨꯄꯤꯗꯣ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯀꯣꯏꯌꯨꯀꯣ. ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯨꯄꯤ ꯍꯥꯏꯅꯔꯕꯅꯤ. ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯍꯣꯡꯅꯕꯅ ꯈꯟꯅꯔꯕꯅꯤ." ꯃꯦꯝꯆꯥ ꯑꯗꯨ ꯍꯥꯏꯔꯒ ꯆꯪꯈꯤ꯫ ꯉꯥꯟꯕ ꯆꯥꯛꯅ "ꯏꯃꯥ, ꯅꯪ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯤꯀꯣ. ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ. ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯉꯛꯇꯕ ꯉꯝꯗꯦ ꯏꯃꯥꯒꯤ ꯊꯃꯣꯏꯗꯣ. ꯑꯩ ꯇꯁꯦꯡꯅ ꯉꯛꯇꯕ ꯉꯝꯗꯦ." ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯆꯪꯈꯤ꯫ ꯉꯥꯟꯕ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ "ꯍꯜꯂꯣ ꯗꯗꯥ." "ꯍꯥꯎꯅꯦ." ꯉꯥꯟꯕ ꯆꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯥꯒꯤ ꯁꯞꯇ꯭ꯔꯒ ꯄꯨꯡꯆꯥꯏ꯫ "ꯊꯣꯏ, ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯗꯗꯥ, ꯁꯨꯝ ꯍꯤꯞꯂꯝꯕꯅꯦ. ꯗꯗꯥꯗꯤ?" "ꯊꯣꯏ, ꯑꯩꯗꯤ ꯐꯝꯂꯝꯕꯅꯤꯗ." "ꯑꯣ." ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯆꯟ ꯉꯥꯟꯕꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯍꯪꯖꯔꯛꯏ꯫ "ꯗꯗꯥ, ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯗꯗꯥ ꯀꯩꯗꯧꯔꯒꯦ?" "ꯊꯣꯏ, ꯗꯗꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯥꯗꯠꯄ ꯉꯝꯂꯣꯏꯌꯦ. ꯊꯥꯗꯠꯄꯁꯨ ꯌꯥꯔꯣꯏ. ꯑꯩꯅ ꯍꯤꯡꯂꯤꯈꯩꯗꯤ ꯗꯗꯥ ꯈꯛꯇꯤ ꯊꯣꯏꯒꯤ ꯑꯣꯏꯅꯤꯌꯦ. ꯀꯅꯥꯝꯇꯅ ꯑꯣꯏꯕ ꯌꯥꯔꯣꯏ. ꯊꯣꯏꯗꯤ ꯗꯗꯥ ꯈꯛꯀꯤꯅꯦ." ꯆꯟ ꯉꯥꯟꯕꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯉꯛꯄꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯍꯪꯗꯦ꯫ ꯉꯥꯟꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯊꯣꯏ, ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯦ. ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯗꯩ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯦ. ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯈꯤꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯀꯅꯥꯝꯇꯅꯁꯨ ꯊꯥꯗꯠꯄ ꯉꯝꯂꯣꯏ. ꯊꯣꯏꯒꯤꯗꯃꯛ ꯗꯗꯥ ꯂꯩꯔꯤ." ꯆꯟ ꯋꯥ ꯉꯥꯡꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯉꯥꯟꯕꯅ ꯍꯦꯛ ꯃꯔꯛ ꯊꯠꯂꯛꯏ꯫ "ꯑꯗꯨꯕꯨ ꯉꯥꯟꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯤ ꯆꯟ ꯈꯛꯀꯤꯅꯦ. ꯂꯝꯂꯥꯟꯕꯤ ꯀꯅꯥꯝꯇꯅ ꯃꯍꯨꯠ ꯁꯤꯟꯍꯟꯕ ꯌꯥꯔꯣꯏ. ꯁꯤꯟꯍꯜꯂꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯑꯣꯏꯁꯅꯨ. ꯄꯨꯟꯁꯤꯒꯤꯁꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏꯌꯦ." ꯆꯟꯒꯤ ꯊꯃꯣꯏ ꯄꯦꯜꯂꯝꯃꯤ ꯃꯥꯒꯤ ꯗꯗꯥꯅ ꯑꯁꯨꯝꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯁꯦ꯫ "ꯗꯗꯥ." "ꯍꯥꯎꯅꯦ." "ꯑꯁꯦꯡꯕ ꯍꯥꯏꯌꯣ, ꯗꯗꯥꯅ ꯉꯁꯤ ꯀꯩꯗꯧꯔꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯣ." "ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯗꯤꯌꯦ ꯊꯣꯏ." "ꯗꯗꯥ,
Nang aingondda wa lotlage haina khallabo? Nganba Channa nungaitana hairakpadu ubada mathwai wajharami. Nganba nungaitana. Thoi. Chan khumde. Thoi. Ai hairagese loina. Ai pumnamak hairagese. Nganba mamana ngasai Chan makhoi ani nungsinaba yaroi haibadu Chanda hairami. Chan kapkadra hairaga nokthorakle. Nganba yam ngakna. Thoi. Chan. How? Kaya kita. How? Nganba na. Nang kaidorage. Chan amuk kapthorakle. Dada. Ai dada abudi nungsiye. Dada. Ai dada abudi yam nungsi. Adubu noiga khayadi yam khenakre. Dada hoina government ki job ne. Akhaygira akhoina private job. Dada ka yam khenaiye. Khenarashu ai dada abudi khamirai roi. Nganba na. Thoi tose. Dada ki thamoida nangi mami khaktane taribase. Lamlambi kanamtana mahut sinba ngamloye. Aigi thamoidi thoi khakine. Chan momo nokche. Noklibadu haraubaga nungaitabagigani. Nganba na. Ado Chan. Sunday do amukta unasira. Chan na. Hoi dada. Nganba. Dada aisune. Fresh amta oi tholuge ko. Hoi. Nganba call thamkhraba matung nganba fresh oi tholaga magi kada changlaga thariba famungduda tumthaki. Call thamkhibaga Chandi kamdauri. Kapchari. Chan masa mathanta haije. Chan nangi laibakse. Nangi laibakse thirago. Asu thamoi kaidu shoru. Nushiramdabana hena faye. Hairaga kapli amu. Chan diary e haiba khakni. Mitlu anidu pirangtana thumhatli. Chan ngasai ngai diary duda iribadu makha itharai. Chatkibana hakti nungaibadu oyuko. Lehoriba aidi nahaku nushibana thamoise. Kapsasana. Dada. Nangni nungaina leibu oyuko. Chan iramba diary adu kumjilaga kaadagi tholaaga sangoida leiriba kon adu kakhatlaga rani fi adu saba hawi. Chan diary irubadagi pukninga nushibaga langa talakpadugi kapningbaga anidu punshinduna kapningba fauribani. Adubu mama Santina lang chaga leibaduda mapidu tadanaba hotnaje. Chan na. As. Langsisu tatkreda. Santina. Chan, mama sabiro ro langge am tatlage. Yani da ima yam tatpana tiye. Oh, adudi samo. Santi su lang chakna makha chathaki. Chan na tapna. Ima. Ima, hayengdi ningol chakauba natro. Mane. Hayengdi ima icha ningol chakauba nang pabungda thinhandoine. Chan nungaitana. Ima. Aidi yumda sum lehorage. Santi nungaitana. As Chan nang yaudana ima karamna chatkani. Ima. Mamado mathangdo ain laage hayo. Santi machana chakauba chatloi haibasi tabada kharadi nungaijade. Adubu machana yadrabanina hoi haiba nattana karidi upai le. Koima. Hoi. Chan 12 ki result ngaibo oina fee sabani. Santina. Chan noigi 12 ki exam result tubu haidoktriba. Hoi hayeng haidoktoine ma. Ho Ichabu makha kai tauningba natraga thabau ma yengagero. Ima ai makha tamthagige. Hoi.
ꯆꯟ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯒ ꯏꯃꯥ ꯑꯩ ꯊꯣꯏꯕꯤ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯆꯟ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯑꯔꯨꯟ ꯉꯁꯤꯗꯤ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯌꯨꯝꯗ ꯂꯩꯕꯅꯤ ꯑꯔꯨꯟ ꯅꯥꯄꯤ ꯐꯥꯜꯂꯤꯕꯗꯨ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯆꯟ ꯀꯥꯏꯗꯅꯣ ꯆꯟꯅ ꯄꯥꯕꯨꯡ ꯊꯣꯏꯕꯤ ꯍꯣꯏꯗꯅꯦ ꯊꯨꯅ ꯂꯥꯛꯀꯦ ꯑꯔꯨꯟꯅ ꯍꯣꯏ ꯍꯣꯏ ꯆꯟ ꯆꯠꯂꯤ ꯍꯥꯏꯕ ꯈꯛꯅꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕꯅꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯑꯃꯨꯛꯁꯨ ꯇꯩꯊꯣꯛꯂꯤ ꯊꯣꯏꯕꯤ ꯍꯣꯏꯗ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯉꯒ ꯐꯃꯨꯡꯗ ꯀꯞꯄꯤ ꯗꯗꯥ ꯅꯪ ꯑꯩꯕꯨ ꯀꯥꯎꯒꯦ ꯍꯥꯏꯅ ꯈꯜꯂꯕꯣ ꯗꯗꯥ ꯅꯪ ꯌꯥꯝ ꯐꯠꯇꯤꯌꯦ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯝꯅ ꯍꯨꯟꯗꯣꯛꯄꯤꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯍꯜꯂꯝꯃꯤꯅꯣ ꯊꯣꯏꯕꯤ ꯃꯆꯦꯅ ꯗꯗꯥ ꯀꯧꯔꯒ ꯄꯨꯡꯀꯞꯇ ꯀꯞꯄꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯈꯪꯕ ꯅꯠꯇꯦ ꯊꯣꯏꯕꯤꯗꯣ ꯊꯣꯏꯕꯤ ꯇꯞꯅ ꯆꯦ ꯆꯟ ꯀꯩꯗꯧꯔꯒꯦ ꯆꯟꯅ ꯊꯣꯏꯕꯤ ꯆꯤꯆꯦꯁꯦ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ ꯅꯪ ꯆꯦꯕꯨ ꯅꯨꯡꯁꯤꯔꯗꯤ ꯆꯦꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯒꯦꯔꯥ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯀꯩꯅꯣ ꯆꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯣꯏꯕꯤ ꯅꯪ ꯆꯤꯆꯦꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯊꯣꯏꯕꯤ ꯃꯀꯣꯛ ꯅꯣꯝꯂꯒ ꯅꯨꯡꯁꯤꯌꯦ ꯆꯦ ꯊꯣꯏꯕꯤ ꯆꯦꯅ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯆꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯦꯅ ꯄꯪꯀꯞꯇ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯆꯦꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯀꯩ ꯃꯔꯝꯒꯤ ꯀꯞꯄꯤꯅꯣꯕ ꯆꯦ ꯆꯟꯅ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯃꯅꯥꯎꯅꯨꯄꯤꯗ ꯂꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯨꯗꯤ ꯑꯗꯣ ꯆꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯗꯥꯉꯥꯟꯕꯗꯤ ꯆꯟ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯊꯣꯏꯕꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗ ꯑꯩꯅ ꯊꯤꯡꯉꯨꯕꯒꯤ ꯃꯇꯤꯛ ꯃꯄꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯧꯋꯦ ꯃꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯅꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤꯅ ꯑꯗꯨ ꯑꯣꯏꯁꯨ ꯆꯦ ꯗꯥꯉꯥꯟꯕꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯆꯦꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯅꯦꯕ ꯌꯥꯝ ꯐꯠꯇꯤꯌꯦ ꯆꯦ ꯆꯟꯅ ꯊꯣꯏꯕꯤ ꯆꯦꯗꯤ ꯃꯊꯪꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯅꯤꯡꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯔꯔꯣꯏꯌꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯀꯥꯎꯕ ꯂꯩꯔꯔꯣꯏꯌꯦ ꯆꯟ ꯑꯃꯨꯛ ꯀꯞꯄꯤ ꯊꯣꯏꯕꯤ ꯃꯅꯤꯡꯊꯣꯡꯗ ꯆꯦꯟꯊꯣꯔꯛꯑꯒ ꯄ꯭ꯔꯤꯌꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯆꯦ ꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯀꯦꯔꯥ ꯄ꯭ꯔꯤꯌꯥꯅ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯆꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯦ ꯆꯟꯁꯦ ꯌꯥꯝ ꯀꯞꯄꯦꯕ ꯍꯌꯦꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯊꯣꯏꯕꯤ ꯆꯪꯂꯛꯄꯒ ꯄ꯭ꯔꯤꯌꯥꯁꯨ ꯂꯥꯛꯏ ꯄ꯭ꯔꯤꯌꯥ ꯆꯟꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯐꯝꯊꯩ ꯄ꯭ꯔꯤꯌꯥꯅ ꯆꯟ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯞꯄꯤꯗꯨꯕꯣ ꯆꯟ ꯍꯧꯖꯤꯛꯁꯨ ꯀꯞꯄꯤ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗꯦ ꯄ꯭ꯔꯤꯌꯥ ꯑꯃꯨꯛꯁꯨ ꯀꯧꯏ ꯆꯟꯗꯨ ꯄ꯭ꯔꯤꯌꯥꯗ ꯀꯣꯟꯁꯤꯜꯂꯒ ꯄ꯭ꯔꯤꯌꯥ ꯑꯩꯁꯦ ꯑꯁꯨꯝꯅ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯣꯏꯌꯦ ꯄ꯭ꯔꯤꯌꯥ ꯉꯛꯅ ꯆꯟ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯆꯟ ꯄ꯭ꯔꯤꯌꯥ ꯅꯪ ꯗꯥꯉꯥꯟꯕ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯤꯌꯥ ꯃꯀꯣꯛ ꯅꯣꯝꯂꯒ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯗꯥꯉꯥꯟꯕꯗꯣ ꯑꯩꯒ ꯈꯪꯅꯕꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒ
ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯀꯞꯄꯒ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥ ꯉꯥꯟꯕꯒꯤ ꯃꯤꯡꯒ ꯁꯛꯀꯅꯤ ꯈꯪꯕ ꯋꯥꯔꯤꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯆꯟ, ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯂꯤꯔꯛꯑꯣ꯫ ꯆꯟ ꯄ꯭ꯔꯤꯌꯥꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ꯫ ꯆꯟ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯆꯟꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯌꯥꯎꯁꯪ ꯊꯥꯕꯜ ꯇꯧꯕꯅꯤ ꯁꯥꯟꯇꯤ ꯍꯣꯏꯗ꯫ ꯁꯥꯟꯇꯤꯅ ꯆꯟꯕꯨ ꯃꯄꯥꯝ ꯐꯥꯎ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯏꯂꯤꯖꯥ, ꯂꯤꯟꯗꯥ, ꯆꯟ ꯊꯥꯕꯜ ꯆꯠꯅꯕ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤ꯫ ꯏꯂꯤꯖꯥꯅ, ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯟꯁꯦ ꯌꯥꯝ ꯐꯖꯩꯁꯤꯕꯣ? ꯂꯤꯟꯗꯥꯅ, ꯑꯁꯦꯡꯕ꯫ ꯆꯟꯅ, ꯆꯦꯝꯆꯥ ꯅꯪꯁꯤꯗꯤꯕꯀꯣ꯫ ꯊꯥꯕꯜꯒꯤ ꯍꯧꯅꯕ ꯗꯣꯟ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯏ ꯑꯍꯨꯝꯗꯨꯁꯨ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯒ ꯊꯥꯕꯜ ꯃꯐꯝꯗ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ꯫ ꯊꯥꯖꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯆꯟ ꯊꯣꯛꯂꯛꯄꯗ ꯆꯣꯡꯂꯝꯕ ꯄꯨꯝꯕ ꯂꯦꯞꯈꯤ꯫ ꯏꯂꯤꯖꯥꯅ, ꯂꯤꯟꯗꯥ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯆꯟꯗ ꯉꯥꯎꯕ ꯃꯌꯥꯝꯁꯦ꯫ ꯂꯤꯟꯗꯥꯅ, ꯏꯂꯤꯖꯥꯅ, ꯆꯟ ꯂꯥꯛꯑꯣ ꯆꯣꯡꯉꯨꯔꯁꯦ꯫ ꯆꯟꯅ, ꯍꯩꯇꯤꯌꯦ ꯆꯦꯝꯆꯥ꯫ ꯏꯂꯤꯖꯥꯅ, ꯍꯩꯇ꯭ꯔꯁꯨ ꯆꯣꯡꯉꯨ ꯂꯥꯛꯑꯣ, ꯆꯣꯡꯁꯤ ꯂꯥꯛꯑꯣ꯫ ꯏꯂꯤꯖꯥ ꯑꯃꯗꯤ ꯂꯤꯟꯗꯥꯅ ꯅꯝꯗꯅ ꯊꯥꯕꯜ ꯆꯣꯡꯍꯜꯂꯤ꯫ ꯊꯥꯕꯜ ꯑꯗꯨ ꯆꯟꯗ ꯃꯨꯟꯅꯕꯗ ꯂꯣꯏꯔꯦ꯫ ꯆꯟꯗꯤ ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ꯫ ꯆꯟꯕꯨ ꯅꯨꯄꯥ ꯃꯌꯥꯝꯅ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨ ꯉꯥꯟꯕꯅ ꯂꯧꯊꯣꯛꯑꯒ ꯈꯔ ꯆꯠꯂꯒ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯆꯟ ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯅꯉꯣꯟꯗ ꯊꯥꯕꯜ ꯀꯅꯥꯅ ꯆꯣꯡꯉꯨ ꯍꯥꯏꯒꯦ? ꯑꯩꯈꯣꯏ ꯆꯦꯝꯆꯥꯒ ꯆꯦ ꯂꯤꯟꯗꯥꯒꯅ ꯆꯣꯡꯁꯦ ꯍꯥꯏꯕꯗꯨꯗ ꯆꯣꯡꯕꯅꯦ꯫ ꯉꯥꯟꯕꯅ, ꯃꯊꯪꯗꯗꯤ ꯆꯣꯡꯕ ꯌꯥꯔꯣꯏꯀꯣ? ꯆꯟ ꯉꯛꯄꯕꯨꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯪꯉꯨꯗꯦ, ꯃꯁꯛꯁꯨ ꯑꯝꯇ ꯈꯪꯗꯕꯅꯤꯅ꯫ ꯗꯗꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯉꯥꯟꯕ, ꯅꯪꯗꯤ? ꯗꯗꯥ, ꯑꯩꯒꯤꯗꯤ ꯆꯟ꯫ ꯑꯣꯍꯣ, ꯑꯩꯅ ꯈꯔ ꯍꯜꯂꯝꯗꯧ ꯃꯥꯜꯂꯦ꯫ ꯊꯥꯕꯜꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯤꯟꯗꯥꯒ ꯏꯂꯤꯖꯥꯒꯁꯨ ꯊꯣꯔꯛꯂꯦ꯫ ꯏꯂꯤꯖꯥ ꯆꯟꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ, ꯆꯟ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯆꯟꯅ, ꯆꯠꯂꯨꯈꯤꯒꯦꯗ꯫ ꯍꯣꯏ꯫ ꯃꯆꯦ ꯑꯅꯤꯗꯨ ꯎꯕꯗ ꯏꯀꯥꯏꯔꯞꯇꯤ ꯇꯧꯏ꯫ ꯏꯂꯤꯖꯥꯅ, ꯆꯟ, ꯉꯁꯥꯏꯒꯤꯗꯣ ꯀꯅꯥꯅꯣ? ꯅꯪꯒ ꯍꯥꯟꯅ ꯃꯁꯛ ꯈꯪꯅꯕ꯭ꯔꯥ? ꯈꯪꯗꯤꯌꯦ ꯆꯦꯝꯆꯥ꯫ ꯑꯁꯦꯡꯕ ꯍꯥꯏꯌꯨꯀꯣ, ꯂꯣꯠꯆꯅꯨ ꯅꯃꯥꯗ ꯇꯥꯛꯊꯣꯛꯆꯅꯤ꯫ ꯑꯁꯦꯡꯕ ꯆꯦ ꯂꯤꯟꯗꯥ ꯑꯩ ꯈꯪꯗꯦꯕ꯫ ꯏꯂꯤꯖꯥꯅ, ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯆꯟ꯫ ꯑꯗꯨ ꯍꯥꯏꯔꯒ ꯂꯤꯟꯗꯥꯒꯤ ꯃꯀꯣꯛꯇꯨ ꯀꯛꯁꯤ ꯍꯥꯠꯂꯤ꯫ ꯂꯤꯟꯗꯥꯅ, ꯅꯥꯏꯌꯦ ꯍꯤꯡꯆꯥꯕꯤ꯫ ꯏꯂꯤꯖꯥꯅ, ꯅꯥꯅꯕꯅꯦ ꯑꯩꯅ ꯇꯧꯔꯤꯗꯣ꯫ ꯆꯟꯅ, ꯌꯥꯔꯦꯗ ꯆꯦꯝꯆꯥ ꯑꯩ ꯄꯨꯛ ꯅꯥꯔꯦ꯫ ꯑꯩ ꯅꯣꯛꯄꯗꯀꯣ ꯑꯩ ꯄꯨꯛ ꯅꯥꯔꯦ ꯍꯥꯏꯕ꯫ ꯂꯤꯟꯗꯥꯅ, ꯑꯗꯨꯅꯦ ꯆꯟ, ꯅꯣꯏ ꯆꯦꯝꯆꯥꯁꯦ ꯑꯩꯉꯣꯟꯗꯗꯪꯅꯦ ꯑꯗꯨꯝ ꯐꯨꯔ ꯂꯩꯔꯤꯁꯦ꯫ ꯅꯪ ꯂꯩꯔꯒꯅ ꯄꯨꯔꯥ ꯑꯔꯤꯝꯕꯤꯅꯦ ꯁꯥꯔꯤꯁꯦ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯤꯟꯗꯥꯅ, ꯃꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯤꯟꯗꯥ ꯍꯣꯏ ꯃꯌꯨꯝ ꯌꯧꯔꯦ꯫ ꯂꯤꯟꯗꯥꯅ, ꯅꯦꯅꯦ ꯑꯩꯈꯣꯏ ꯆꯟꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯇꯨꯝꯃꯤꯟꯅꯔꯒꯦꯀꯣ? ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ? ꯅꯨꯡꯁꯤꯊꯣꯏꯅ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯅꯝꯃ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ꯫ ꯂꯤꯟꯗꯥꯅ, ꯑꯣ꯫ ꯏꯂꯤꯖꯥ, ꯃꯥ ꯑꯩ ꯆꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯝꯃꯤꯟꯅꯔꯒꯦ꯫ ꯍꯣꯏ꯫ ꯇꯨꯝꯃꯨꯔꯣ ꯄꯨꯡꯁꯦ ꯊꯦꯡꯉꯦꯅꯦ꯫ ꯆꯟꯅ, ꯍꯣꯏ ꯃꯥꯆꯧꯕꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯂꯤꯖꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯆꯥ ꯑꯍꯨꯝꯒꯤ ꯀꯥꯗ ꯃꯆꯥꯁꯤꯡꯗꯨ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏ꯫ ꯅꯨꯡꯁꯤꯊꯣꯏꯅ, ꯆꯟ, ꯊꯣꯏꯕꯤ, ꯂꯤꯟꯗꯥ, ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯍꯧꯒꯠꯂꯣꯅꯦ꯫ ꯏꯂꯤꯖꯥꯅ, ꯍꯧꯒꯠꯂꯒꯦ ꯃꯥ, ꯉꯔꯥꯡ ꯊꯦꯡꯅ ꯍꯟꯖꯜꯂꯛꯄꯒꯤ ꯃꯤꯠꯁꯦ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤꯌꯦ꯫ ꯆꯟꯅ, ꯑꯩꯁꯨ ꯉꯥꯛꯇꯪ ꯇꯨꯝꯈꯤꯒꯦꯕ꯫ ꯅꯨꯡꯁꯤꯊꯣꯏ, ꯍꯧꯒꯠꯂꯣ ꯆꯟ, ꯅꯪ ꯃꯃꯥ ꯍꯣꯏ ꯂꯥꯛꯑꯅꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯊꯣꯛꯈ꯭ꯔꯦ꯫ ꯆꯟ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯇꯨꯝꯕ ꯍꯧꯒꯠꯈ꯭ꯔꯦ꯫
ꯑꯗꯨꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯏꯂꯤꯖꯥꯒꯤ ꯀꯥꯗ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯑꯔꯖꯨꯟꯒ ꯁꯥꯟꯇꯤꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯏꯅꯝꯃ ꯆꯪꯕꯤꯔꯛꯑꯣ, ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤꯔꯥ? ꯆꯟꯁꯨ ꯍꯧꯒꯠꯈ꯭ꯔꯕꯅꯦ"꯫ ꯁꯥꯟꯇꯤꯒ ꯑꯔꯨꯟꯒ ꯏꯃꯨꯡꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯏꯅꯝꯃ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ"꯫ ꯁꯥꯟꯇꯤꯅ "ꯌꯥꯔꯅꯤꯌꯦ ꯅꯨꯡꯁꯤꯊꯣꯏ"꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯀꯩꯒꯤ ꯌꯥꯕꯅꯣ ꯏꯆꯦ? ꯊꯛꯈꯤꯁꯤꯀꯣ"꯫ "ꯌꯥꯔꯣꯏ, ꯑꯉꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯣ"꯫ ꯁꯥꯟꯇꯤꯅ "ꯍꯣꯏ ꯍꯣꯏ, ꯆꯤꯅꯤꯗꯤ ꯌꯥꯝ ꯊꯥꯛꯎꯅꯨꯀꯣ"꯫ "ꯍꯣꯏ ꯏꯅꯝꯃ"꯫ "ꯑꯗꯣ ꯅꯨꯡꯁꯤꯊꯣꯏ, ꯏꯃꯥꯗꯤ"꯫ "ꯏꯅꯝꯃ, ꯏꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤꯌꯦ"꯫ "ꯑꯣ ꯍꯣꯏ ꯍꯣꯏ, ꯑꯩ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦꯀꯣ"꯫ "ꯍꯣꯏ ꯏꯅꯝꯃ"꯫ ꯅꯨꯡꯁꯤꯊꯣꯏ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ꯫ ꯁꯥꯟꯇꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯖꯔꯛꯏ꯫ "ꯃꯣꯏ ꯄꯥꯕꯨꯡ"꯫ ꯑꯔꯨꯟ ꯁꯥꯟꯇꯤꯅ ꯈꯤꯇꯪ ꯀꯧꯕꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯆꯪꯉꯣ ꯆꯪꯉꯣ, ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ"꯫ "ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ"꯫ ꯁꯥꯟꯇꯤꯅ ꯔꯥꯅꯤꯒꯤ ꯀꯥꯗ ꯂꯥꯛꯄꯗ ꯔꯥꯅꯤ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯔꯥꯅꯤꯅ "ꯏꯆꯥꯊꯣꯏꯕꯤ"꯫ ꯁꯥꯟꯇꯤꯅ "ꯏꯃꯥ, ꯅꯁꯥꯁꯦ ꯏꯁꯣꯛ ꯁꯣꯛꯊꯅ ꯎꯏꯌꯦ, ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯏꯃꯥ, ꯅꯨꯡꯁꯤꯊꯣꯏꯅꯒ ꯀꯩꯝ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯣ"꯫ ꯔꯥꯅꯤ ꯃꯆꯥꯅ ꯋꯥꯖꯅ ꯍꯥꯏꯔꯛꯄꯗꯨ ꯎꯕꯗ "ꯃꯆꯥꯊꯣꯏꯕꯤ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯅꯦꯍꯦ. ꯅꯨꯡꯁꯤꯊꯣꯏꯅ ꯏꯃꯥꯕꯨ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯅꯦꯍꯦ"꯫ ꯁꯥꯟꯇꯤꯅ "ꯏꯃꯥꯗꯤ ꯑꯩꯈꯣꯏꯗꯒ ꯂꯩꯔꯨꯁꯦꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯧꯔꯤꯕ. ꯑꯥꯗ ꯂꯩꯕꯗꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯍꯦꯛ ꯐꯖꯗꯦ ꯇꯧꯕꯅꯦ"꯫ "ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯨꯝꯃꯤꯅꯦ ꯏꯃꯥ. ꯑꯩ ꯅꯁꯨ ꯅꯨꯄꯤ ꯂꯧ ꯂꯥꯛꯄꯅꯦ. ꯏꯃꯥ, ꯁꯦꯜ ꯈꯔ ꯄꯤꯔꯝꯒꯦ. ꯅꯨꯡꯁꯤꯊꯣꯏꯗ ꯄꯤꯔꯝꯒꯦ"꯫ ꯔꯥꯅꯤꯅ "ꯌꯥꯔꯅꯤꯗ ꯃꯆꯥꯊꯣꯏꯕꯤ". ꯁꯥꯟꯇꯤꯅ "ꯏꯃꯥ, ꯀꯩꯒꯤꯅꯣ? ꯏꯃꯥ, ꯁꯤꯗꯤ ꯅꯆꯥꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ". "ꯌꯥꯔꯦꯕ ꯃꯆꯥꯊꯣꯏꯕꯤ". "ꯏꯃꯥ, ꯌꯥꯕꯤꯌꯨ. ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯆꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ". "ꯏꯍꯦ, ꯍꯣꯏ ꯍꯣꯏ ꯍꯣꯏ". "ꯏꯃꯥ, ꯑꯩ ꯊꯣꯛꯂꯒꯦꯀꯣ"꯫ "ꯍꯣꯏ ꯍꯣꯏ". ꯁꯥꯟꯇꯤ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯑꯃꯨꯔꯛꯇꯪ ꯅꯥꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯒ ꯑꯔꯨꯟꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯆꯟꯁꯨ ꯆꯠꯅꯕ ꯂꯩꯔꯝꯃꯤ꯫ ꯁꯥꯟꯇꯤꯅ "ꯆꯟ, ꯂꯣꯏꯔꯕꯣ"꯫ ꯆꯟꯅ "ꯍꯣꯏ ꯃꯥ, ꯆꯠꯂꯁꯤꯔꯥ"꯫ ꯑꯗꯨꯒ ꯁꯥꯟꯇꯤꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ". ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯊꯣꯏꯗ 1,000 ꯄꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯀꯩꯒꯤ ꯁꯦꯜꯅꯣ ꯏꯆꯦ"꯫ ꯁꯥꯟꯇꯤꯅ "ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ ꯅꯨꯡꯁꯤꯊꯣꯏ, ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯃꯕꯅꯦ". ꯅꯨꯡꯁꯤꯊꯣꯏꯅ "ꯍꯣꯏ ꯏꯆꯦ". ꯆꯟꯅ "ꯃꯥꯆꯧꯕꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ". ꯅꯨꯡꯁꯤꯊꯣꯏꯅ "ꯍꯣꯏ ꯍꯣꯏ". ꯏꯂꯤꯖꯥꯅ "ꯕꯥꯏ ꯆꯟ, ꯕꯥꯏ ꯕꯥꯏ". ꯆꯟꯅ "ꯆꯟꯆꯥ, ꯆꯠꯂꯒꯦꯀꯣ". ꯆꯟꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯏꯍꯦ, ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯏꯅꯝꯃꯁꯦ, ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯗ". ꯔꯥꯅꯤꯅ "ꯑꯗꯨꯕꯨꯗꯤ ꯃꯃꯥꯏ ꯏꯆꯥꯅꯤꯗꯅ". "ꯍꯣꯏ ꯏꯃꯥ". ꯏꯂꯤꯖꯥꯅ "ꯏꯃꯥ, ꯑꯩ ꯀꯣꯂꯦꯖ ꯆꯠꯅꯕ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ". ꯅꯨꯡꯁꯤꯊꯣꯏꯅ ꯆꯟꯍꯣꯏꯁꯨ ꯌꯨꯝ ꯌꯧꯔꯦ꯫ ꯆꯟ ꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫
Arunna, Hema. Kaidora again, Mamma. Najanupina, so her on the same Krishuba. Santina. Kongi, so my babu. Oh, Fare. Nangbu, Imaga Keke Hainaraba. Santi Nungaitana. Imado, Ahal Oirabanina, Machaibu, Manakta Leraga, Pinjaba Matamina, Kapiba. Santi Nungaitana Labadu Ubada, Aruna Fagi Tori. Adudi, Nansodum Kapayak Seminare. Adu Mainati Tausanuko. Nawa I see a candane, cop no batamu. Amu, pull up cop tokidana, I later candane. Cop ready, I dishogadabani. Santina, my babu. Arjuna, Kedora Gamma. Game neti. Kainoma sumning sing laiba. Gaining sing laiba. Taina. Akoy ni na laysa pa kang wearing ay matamdo. Nungshibani ko. Nungshibani ko matamdo. Ngasi fauba kaw driboy rin ang dia. Kay gikaw doy no mo'y babu. Aso sang laba pun silambi sida mo'y babu na kut sabnaraga chat ni haiki bado kaw rabo. Chumine. Aruna Santi Ginarunda now son pikna haire Dadagi toy Santi Arunda fine ying like a haire My babu Hanu Tangsida go Romaska Torkono Nangna Hanure Kalido Aidi Yamna how ribane Nachale Sabi Fara consider Ikaidro Kangdemi Koigi Gaido by dear. My babu Horona. I said Santi, Sarab Zaki. Aruna Masidi, tiny gimaching the layer mine. Halamdrine Hosu Fauba Arunsu, fresh or bachatre. Jen, dressing the Hongdoke Hecto Baga. Jen give phone ring like Jenna as Kanana Tanjasida. Hiraga cola do locally. Jenna. Hello? Kana. Gan bana. Controba Jen. Jenna. Oh, Kangi. Gan bana. Kidoramino. Came down dida. A garden I have to put again a jungle penny. Oh, I never met Lobo. Yet did a Kay to the Dana. Nganba, Janaga the Dana Korok Padudadi. Tamoida, Magi Jung. Nganba, Janaga, the Dana Korok Padudadi. Tamoy Magi, Jen Luckly. Nganbana. Jen. Chak thong ba thong driye dada dada hoi di akhoi di itai mana thong kre ado dada ai heng de gi exam hau doi ne bu ko ado ai larik pa ke ba ado dada tum pa yu hoi Jen table mabangda maths ki textbook ama blank notebook amaga puthora aga metro anaba tawkhre ngan badi diary adu da kai no iri ngan ba mathanta kai no ina tawrisida ngan ba Jen larik tawri bani na muttu thami ngan bana nungshibido lairasu nungsibine aigide Noina Kaningba Kalasu, Aigidi, Tawaidagi so hena lui. Nahakna Nushigera Nushirogera. Aidi Nushi Hakini. Nushi. Nangna Ibu Yare Hydrofo,
ꯍꯥꯏꯖꯈꯤꯅꯤꯌꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯐꯝꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯅꯨꯡꯁꯤꯕ ꯑꯣꯔ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯅ ꯄꯤꯔꯤꯕꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯖꯔꯝꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯉꯥꯎꯅꯔꯦ ꯃꯍꯥꯛꯄꯨ ꯏꯅꯥꯛꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯅꯤꯡꯗꯤꯌꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯂꯥꯏꯋꯥ ꯀꯜꯂꯤꯗꯀꯣ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯑꯅꯤ ꯁꯨꯔꯝꯒꯗ꯭ꯔꯥ ꯍꯪꯖꯔꯤ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯍꯪꯈꯤꯒꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯔꯗꯕꯅꯤ ꯅꯍꯥꯛꯇꯤ ꯗꯗꯥ ꯈꯛꯀꯤ ꯊꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯏꯖꯒꯦ ꯗꯗꯥ ꯈꯛꯀꯤ ꯊꯣꯏ ꯂꯦꯞꯄꯤꯌꯣ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯍꯥꯛꯀꯤꯅꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯇꯥꯅꯤꯡꯉꯦ ꯇꯥꯖꯈꯤꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯍꯟꯕꯤꯌꯣ ꯑꯩꯕꯨ ꯅꯪ ꯈꯛꯀꯤ ꯗꯗꯥ ꯅꯪꯒꯤ ꯊꯃꯣꯏꯅ ꯗꯗꯥꯕꯨꯗꯤ ꯅꯨꯡꯁꯤꯗ꯭ꯔꯤꯐꯥꯎ ꯗꯗꯥꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯅꯤ ꯉꯥꯟꯕ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯤꯉꯩ ꯆꯟꯅ ꯀꯧꯔꯛꯄꯗꯨ ꯇꯥꯍꯧꯗ꯭ꯔꯦ ꯆꯟꯅ ꯍꯜꯂꯣ ꯗꯗꯥ ꯗꯗꯥ ꯉꯥꯟꯕ ꯈꯨꯝꯗꯦ ꯆꯟ ꯑꯃꯨꯛꯀ ꯀꯧꯔꯛꯏ ꯍꯣ ꯗꯗꯥ ꯉꯥꯟꯕ ꯃꯨꯠ ꯁꯠ ꯍꯥꯡꯉꯤ ꯉꯥꯟꯕꯅ ꯂꯥꯏꯔꯤꯛ ꯂꯣꯏꯔꯕꯣ ꯆꯟ ꯗꯗꯥꯗꯤ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ ꯉꯥꯟꯕꯅ ꯉꯥꯟꯕ ꯗꯥꯏꯔꯤꯗꯨ ꯇꯦꯕꯜ ꯃꯆꯤ ꯑꯃꯗ ꯊꯝꯃꯒ ꯍꯥꯏꯔꯛꯏ ꯆꯟ ꯗꯗꯥꯗꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯆꯟ ꯉꯛꯅ ꯀꯩ ꯊꯕꯛꯅꯣ ꯗꯗꯥ ꯍꯥꯏꯕ ꯌꯥꯗꯤꯌꯦ ꯀꯩꯒꯤꯅꯣ ꯗꯗꯥ ꯃꯔꯝ ꯂꯩꯌꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯆꯟꯁꯨ ꯍꯣꯏ ꯍꯥꯏꯔꯦ ꯆꯟꯅ ꯗꯗꯥ ꯑꯩ ꯀꯣꯜ ꯊꯝꯃꯒꯦ ꯍꯤꯟꯖꯥꯡ ꯑꯝꯇ ꯊꯣꯡꯂꯨꯈꯤꯒꯦ ꯉꯥꯟꯕꯅ ꯍꯣꯏ ꯍꯣꯏ ꯊꯣꯡꯂꯨꯔꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯇꯦꯛꯁ ꯊꯥꯔꯛꯄ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏꯌꯦ ꯉꯥꯟꯕꯅ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯆꯟ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯁꯥꯟꯇꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯟꯅ ꯏꯃꯥ ꯑꯩ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯍꯧꯔꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯆꯟꯅ ꯏꯃꯥ ꯆꯟ ꯃꯃꯥꯗ ꯍꯥꯏꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯃꯅꯨꯡꯅꯤꯅ ꯃꯃꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯈꯟꯅ ꯍꯥꯏꯗ꯭ꯔꯦ ꯁꯥꯟꯇꯤꯅ ꯀꯩꯗꯧꯔꯒꯦ ꯆꯟ ꯏꯃꯥ ꯀꯧꯔꯒ ꯂꯦꯞꯄꯤꯗꯨꯕꯣ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯃꯥꯗ ꯆꯟ ꯋꯥ ꯁꯦꯝꯗꯣꯛꯂꯛꯏ ꯆꯟꯅ ꯏꯃꯥ ꯑꯦꯛꯖꯥꯝꯗꯣ ꯍꯌꯦꯡꯗꯒꯤ ꯍꯧꯔꯅꯤ ꯍꯥꯏꯕ ꯁꯥꯟꯇꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯟ ꯂꯥꯏꯔꯤꯛ ꯇꯧꯖꯔꯨꯔꯣ ꯆꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ ꯍꯌꯦꯡꯒꯤ ꯁꯕꯖꯦꯛ ꯂꯣꯏꯅ ꯇꯧꯔꯨꯔꯦ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯛ ꯊꯤꯈ꯭ꯔꯦ ꯁꯥꯟꯇꯤꯅ ꯆꯟ ꯅꯪ ꯄꯥꯕꯨꯡꯗꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯂꯥꯛꯑꯣꯅ ꯀꯧꯔꯨ ꯆꯣꯝꯇ ꯏꯃꯥꯅꯦ ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯂꯝꯂꯒꯦ ꯆꯟ ꯑꯔꯨꯟꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯆꯟꯅ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯔꯨꯟ ꯂꯦꯞꯇꯣꯞꯇꯨꯗ ꯑꯣꯐꯤꯁꯀꯤ ꯇꯧꯔꯝꯕꯗꯨ ꯐꯠ ꯂꯦꯞꯄꯒ ꯆꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯟ ꯆꯟ ꯊꯣꯛꯈ꯭ꯔꯦ ꯑꯔꯨꯟ ꯂꯦꯞꯇꯣꯞꯇꯨ ꯈꯨꯝꯖꯤꯜꯂꯒ ꯗꯥꯏꯅꯤꯡ ꯍꯣꯜꯗꯨꯗ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯆꯟ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯥꯟꯕꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯕ ꯍꯧꯏ ꯃꯦꯁꯦꯖ ꯇꯥꯏꯞ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯏ ꯉꯥꯟꯕꯅ ꯆꯟ ꯆꯟꯅ ꯑꯃꯨꯛ ꯍꯜꯂꯤ ꯀꯩ ꯍꯥꯏꯒꯦ ꯗꯗꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯌꯣ
Jen Kayno mi dada pungkauda kauriduba Jen Ai Nangbu thamoi sengna nungsiye Dada Haune Thoi Thoi Nangnadi aibu nungsidabra Jen khongfam khangdre Asumnaga hairakpaduda Jen su nungsiribani Adubu mahakna lairabi macha oirubana nungsi haina fongdokpasu ngamjade Adugi mathakta nupigi mapokta poklubana Fongba ngamjakhidaba nungsirasu chimbansina nungsi haina fongba ngamjadiye Adubu nongma natraga nongmadi aina dadabu kayam nungsige haibada khangba oishana nganbana khomlaroidra Thoi Dada Jen dadadagi henkidre Nganbana Thoi nang Nganba type loijringai Jen data off laikre Nganba nungsibi mahaki mafamda fongjabagi tanja ama pibibaduda haraujari Aduga Jenna yadabagi mami ubasida thamoida tasengna kairabani Jen phone du thamaga fi saba hokhi Nganbasu call tausilai Nganbana Thoi Jen khomde Nganba amukasu kawi Thoi Thoi Ai nangbu Makha tade Jenna Khange dada Dadana hainingliba wafamda Aisu dadabu yam nungsiye Nganba haraumandana Jenbu konsiningba ama fauраklibani Nganbana Adudi Thoi Sunday numito unasiko Jenna Dada exam leye Nganbana Pelehe Adudi exam loibaga exam loibagi no nganbada aduda yare ko Kaidorino Fi sarambane Kai fi no Thoi Rani fi ni Hey bro Anidu tumin amuk lainay Nganba achikpa adu thugairaga harai Thoi Dada Aise Dadana lairabine khangna kaigi nungsibirino Dada hoigi ima babana aibu mamau oihaningoi Dadagi yaifanaba lambida atum chatpiyo Nganba saurapna Thoi ngaurabo Aina nang kyamgi matik nungsige haibase nang khangraba le Nungsibase hongdok hangjin yabro Aina ahanbo ina nungsikiba misaktudi Aigi punsigi khonglai Kanamtana mahotsinba ngamloi Lairaba khudingmak masana lairage lairaba oijage haiduna oikibam tarate Isorna sinkibane Nongma natraga nongmadi lairabasu inakhulakani hotnababu kalladi Nganbana adonnaga thauna hapibadudadi Jen thauna laibi akhangkanbi amagi sakloni langlibase Sakloni laibase Nganbana Adudi nangsu fido sadoklo Aduga hayeng examgi revision tauthoko Dadasu laigamte yenge Hoi Jen fi makha saba hokre Numitu asumna hokre Jen su exam mathang thakre Jen exam loiba numitu gi nungdangi Jen nganba makhoi ani wari sanarami Nganbana exam nungai kiba natro Aise Nangi kanani haina khanbage Thoi Khangde Khangdaba yarui He Kaino ebo
Chen makha tara'ami. Dada, aina khangde hairaga kamaina khangdoino. Aina khangadi ai lai oledana. Adoishu. Dada. Haune. Haune thoi. Dada, nangi dari thambra. Thammi kaidaurage. Sum hangbane, ado kai ige. Khangingbra. Khanginge. Ado bura. Akhoi anigi nungsi wari iye. Chen ikaira. Nganba Chen ikaire khangbadagi wa ama oina haudorai. Thoi, nangse asuyam nungshiri se kaigino. Kai chage ba. Kangsoi chaye. Asengba. Yam nungshijabado. Yam funingbado. Nganbana. Purnima yingse thoi. Tholo. Chansu nungsibanina hek laithokpa sungamde. Channa. Hoi. Chan Purnima yengba thoklai. Channa. Thoklai dada. Nganbana. Aisu thoklai. Purnima gi thajase yam fazai ko. Yengmi khaisu pende. Tha jama nara aibu pangtha lamiba. Chen makha tare. Tha jana hakti mangaloina punchi chupa leirani ko. Nangdi akhoi gi itawse yenglaga momol nokna aigi nakta punsi laibiu ko. Hairaga tha jadu da momol tawi. Tha jadu su hoi haibagum tawri. Purnima gi tha jase haisu haibani. Sathina fazi. Miyoiba kanana tha jagi phajakraba asibu muthatpa sungamloi. Tha jana aigidi wari sanaribani. Nganbasu amu wakalda khale. Tha janangshu akhoi gi nungsinabase. Uraga nahausu ikairira. Tha jana hakna akhoi gi nungsimari asibu thadat pinuwo. Thadat halamaba mikup tuna aigi aroiba mikup ojage. Chen wakhalda magi dadabu ningsinglaga kaurakpadu taibang fauna kaurai. Dada. How? Kaidore. Kaisu tawdiye dada. Pungse thengde tumnaba tawrasira. Hoi. Chansu kol thamaga tumthake. Nganbadi tumbra tumdabra wakhalda Chanbu khanjaraga lairi. Nganbagi makoktu wahang chama ni makoktu da lakliba. Nganba hanglibani wahang kaya mafamda. Nganba wakhalda khali. Akhoi anina nungsinari se chahi ama fadorene. Adubu imung manungnadi yadri. Adubu thamoi da hana takraba nahaki saktam sidi kanamtana muthatpa ngamloi. Chahi ama nungsinaraga thungnadragadi aigi thoi kari oiba. Aigi imana amu aibu luhongbiradi aigi thoina kari oihauba. Nganba makok adu makhut aniduna kanna paisilaga. Thoi. Dada ko kayam ngawreda. Dada bu potha halu lao. Dada yam ware. Dada na nangbu nungsibo oibana dada nangbu lapthokpa ngamloye. Adubu wakhal sinadi hangli. Wahang kaya. Adubu wakhal adu khane tumthake. Numitu asumna haukre.
ꯉꯥꯟꯕꯅ ꯊꯥꯅꯈꯤꯕ ꯃꯇꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯆꯟꯗꯤ ꯉꯥꯏꯔꯒ ꯂꯩꯔꯦ, ꯉꯥꯟꯕꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯔꯐꯥꯎ ꯂꯥꯛꯇꯦ꯫ ꯆꯟꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯆꯟ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯤ꯫ ꯆꯟꯅ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯦ, ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯧ ꯌꯦꯡꯉꯝꯗ꯭ꯔꯗꯨꯅ ꯆꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯆꯟ, ꯇꯣꯛꯂꯣꯕꯁꯦ, ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯉꯝꯗꯦꯕ꯫ ꯆꯟꯅ, ꯄ꯭ꯔꯤꯌꯥ, ꯑꯩ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ꯫ ꯃꯁꯤꯕꯨ ꯀꯧꯕꯔꯣ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯊꯃꯣꯏ? ꯃꯊꯪꯗꯒꯤꯗꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯪꯂꯔꯣꯏ꯫ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ꯫ ꯄ꯭ꯔꯤꯌꯥꯅ, ꯆꯟ, ꯑꯗꯣ ꯗꯥꯉꯥꯟꯕꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ? ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏꯔꯤꯕꯣ? ꯆꯟ ꯅꯨꯡꯉꯥꯏꯇꯅ, ꯄ꯭ꯔꯤꯌꯥ, ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯅꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯑꯁꯦꯡꯕꯔꯣ? ꯃꯥꯅꯦ꯫ ꯄ꯭ꯔꯤꯌꯥꯗ, ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯂꯒ ꯉꯁꯤꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯕ? ꯃꯁꯤꯗꯅꯦ ꯅꯨꯄꯥ ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ꯫ ꯆꯟ ꯉꯥꯏꯍꯥꯛ ꯀꯞꯆꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯞꯅ ꯆꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯣꯏꯕꯤꯅ, ꯍꯣꯏ, ꯊꯤꯟꯗꯣꯛꯄꯤꯌꯨꯔꯁꯦ? ꯄ꯭ꯔꯤꯌꯥꯅ, ꯌꯥꯔꯅꯤꯗ ꯊꯣꯏꯕꯤ, ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒꯦ꯫ ꯆꯦ, ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯦꯀꯣ꯫ ꯄ꯭ꯔꯤꯌꯥꯅ ꯆꯟꯕꯨ ꯍꯧꯒꯠꯍꯜꯂꯒ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯃꯃꯥꯒ ꯃꯄꯥꯒ ꯀꯃꯟ ꯔꯨꯝꯗ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯂꯛꯏ꯫ ꯆꯟ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯀꯥ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯟꯅ, ꯏꯐꯝꯗ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯝ ꯅꯤꯡꯁꯤꯡꯉꯤ? ꯋꯥꯈꯜ ꯅꯪꯁꯨ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯊꯃꯣꯏ ꯅꯪꯁꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯤꯅꯣ? ꯄꯤꯔꯥꯡ ꯅꯪꯁꯨ ꯀꯔꯤꯒꯤ ꯆꯤꯟꯊꯔꯤ? ꯄꯤꯔꯥꯡ ꯅꯍꯥꯛꯇꯤ ꯆꯤꯟꯊꯒꯅꯨ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯦ ꯁꯤꯗꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯀꯞꯆꯁꯅꯨ, ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗꯕꯤ꯫ ꯆꯟ ꯅꯪꯗꯤ ꯀꯞꯆꯧꯋꯣ, ꯆꯥꯛꯆꯧꯋꯣ, ꯃꯤꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯜꯂꯨꯅꯨ꯫ ꯆꯟ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ꯫ ꯆꯟ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯉꯥꯟꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ꯫ ꯊꯣꯏ, ꯗꯗꯥ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏꯌꯦ꯫ ꯅꯪꯒꯤ ꯗꯗꯥꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯗꯗꯥ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ꯫ ꯆꯟꯅ, ꯗꯗꯥ, ꯉꯁꯥꯏꯅ ꯆꯟꯅ, ꯗꯗꯥ, ꯉꯁꯤꯅ ꯀꯩꯒꯤ ꯃꯤꯔꯥꯏ ꯄꯤꯔꯝꯃꯤꯅꯣ? ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯣ? ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯦ꯫ ꯅꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯗꯣꯏ ꯁꯔꯨꯛ ꯑꯩꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ꯫
Santina. Jen, chak charasine nangbo. Jen, mapi adu sasa taitholaga hairai. Laage ma. Jen, kagi log tu hanglaga chak chaba lai. Jen su famtharaga chak chaba hokre. Ngan bana kamdauri. Ngan ba chak toklaga common room du da TV yengli. Koirai su yengli. Koirai na. Ibungo. Luhong base kuisu kuidre. Ipadi imaudo uning bana loire ne he. Ngan ba mapana ngangli badu tarasu thamoi dadi macha helakpagum tauri. Ngan bana. Baba. Koirai na. Baba na haigadabadi ne. Ipa na sinbada nang khak yadaba tawganu ko. Yadrabadi ne. Ipa bu fate haina. Koirai madu hairaga TV lomda mai on sinkre. Ngan bana. Ai baba na haibada inniye. Baba na haibada na chaina indaba yawraba. Baba di akoy bu pokpare. Baba na haiba khudingmak injakhiniye. Baba na haibada na chana indaba yawroye. Baba. Machagi mabun khangba koirai ni. Koirai na yaroi tawganu haibada ma khak tawroi haibase khangi. Adunani luhongbada mana yaningdaba utpai ni. Koirai na haira ibado. Koirai na. Aduni dana mapaningba macha haiside. Koirai harau mandana momo noglai. Ngan badi thamoida mahakpu waraujare. Karigisu warauroi. Mahakna chanda haikhiba singduna mahakpu chaina helakpagumna thokli. Amusu mapada waraujari. Mabukta khali. Mama mapa oiba kayana machagidamak afaba khongthangda lamjingbiri. Adubu education da noina afaba pangta kaya lamjingbiri. Aduga life partner shidi na cha oiba khoina khatfam thoktabra. Ngasangai tumina leiramba mama ibelaidu mapuroibada hangatna haijabasu ngamde. Machagi mataubu uraga mama oibidusu nungaijade. Haininglabasu haiba ngamdana thamoi nungda fomaga thamjingkhre. Ibelaina. Yarise tumnaba tawrese. Nganba mamada nushiba mityeng ama yenglamlaga magi ka tamna chakhe. Ibelaina. Moi babung tumlasira. Hoi. Ngan badi ka yauraga famungda hiplaga tumba themli. Adubu tumudi yade. Minat mangamu mamitu ishili. Tumu kauba yadrabaduda chiklaba ahing aduda haukraba wari kaya ningsinglaga pothaba yabra yenglage haina khalli. Chansu tumba yade haiduna mangolgi dhari duda famlaga mamituna thajaduda yengkhalli. Aduga khalli. Nahakti aibu hundok piramlaga lamlanbi kanagi ngakshamda kundodo huklani ko. Ayakna lemba fanglaroi ko. Aina lemba fanglani khallupa. Aigi araba wakhalse. Aigi araba wakhaloi rami. Ngan basu khalli. Aina tawningdara tawba shiba. Ima ipagi mayoktabu lepkadra. Nungsibi nahang haibabu inkadra. Aise angauba haibado ohole. Adubu thamoida takhiba mamidi lai lising laktunasu amatana muthatpa ngamloi. Jenna. Adubu maposimagidi thoknararoi khalubada thamoise kaya thoknane kairibase nangdi khanglamoi. Ngan bana karigidi khangoi
ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯦ ꯊꯋꯥꯏ. ꯆꯟꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝ ꯎꯗꯕ ꯆꯍꯤ ꯐꯥꯔꯦꯀꯣ. ꯅꯪꯕꯨ ꯎꯖꯒꯦꯅ ꯈꯜꯂꯤꯕꯅꯤ ꯄꯨꯟꯁꯤꯁꯦ. ꯅꯪꯕꯨ ꯎꯖꯔꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯔꯗ ꯑꯣꯏꯁꯨ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ ꯉꯝꯒꯗ꯭ꯔꯥꯅ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯉꯥꯟꯕꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯊꯨꯡꯅꯔꯔꯣꯏꯗꯕ. ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯂꯩ. ꯉꯥꯟꯕ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯑꯣꯏꯕꯅ ꯂꯩꯊꯣꯛꯄꯁꯨ ꯉꯝꯗꯦ. ꯂꯨꯍꯣꯡꯕ ꯍꯌꯦꯡꯇꯪ ꯉꯥꯏꯔꯀꯥꯟꯁꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏꯁꯨ ꯆꯣꯛꯍꯟꯅꯤꯡꯗꯕꯒꯤꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯥꯟꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯈꯟꯗꯣꯛꯈ꯭ꯔꯦ. ꯉꯥꯟꯕ ꯑꯃꯗꯤ ꯆꯟ ꯑꯍꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯅꯤꯅꯔꯒ ꯄꯣꯊꯥꯖꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯦ. ꯑꯌꯨꯛ ꯉꯟꯇꯥ ꯀꯣꯏꯔꯩ ꯃꯥꯡꯒꯣꯜꯗ ꯈꯕꯔ ꯄꯥꯔꯤ. ꯐꯤꯔꯦꯞꯅ ꯏꯕꯥꯏ. ꯀꯣꯏꯔꯩ ꯀꯧꯔꯤꯕꯗꯨ ꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯦ. ꯑꯗꯨꯒꯤ ꯃꯍꯨꯠ ꯍꯥꯏꯔꯛꯏ. ꯏꯁꯦꯟ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯣꯐꯥꯁꯤꯗ ꯍꯦꯛꯇ ꯐꯝꯃꯣ. ꯍꯣ ꯃꯃꯥ ꯇꯥꯔꯤꯕꯣ? ꯏꯁꯦꯟ ꯂꯥꯛꯏꯅꯦ. ꯆꯥꯗꯣ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯑꯣ. ꯐꯤꯔꯦꯞꯅ ꯌꯥꯔꯅꯤꯗ ꯏꯕꯥꯏ. ꯑꯩꯁꯦ ꯋꯥ ꯑꯔꯨꯕ ꯑꯃꯇ ꯍꯥꯏꯒꯦꯅ ꯂꯥꯛꯆꯕꯅꯤ. ꯀꯣꯏꯔꯩꯅ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ? ꯐꯤꯔꯦꯞ ꯂꯠ ꯂꯠ ꯇꯧꯏ. ꯏꯕꯥꯏ ꯅꯃꯧ ꯅꯨꯄꯤꯗꯣ. ꯀꯣꯏꯔꯩ ꯄꯥꯈꯠꯂꯞꯅ ꯏꯃꯧ ꯀꯩꯗꯧꯔꯕ? ꯐꯤꯔꯦꯞꯅ ꯄꯥꯈꯠꯄꯤꯅꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯅꯠꯇꯦ. ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯍꯧꯗꯕꯗꯒꯤ ꯊꯣꯛꯄꯅꯤ. ꯀꯣꯏꯔꯩ ꯆꯤꯡꯅꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ. ꯐꯤꯔꯦꯞꯅ ꯅꯃꯧ ꯅꯨꯄꯤꯗꯣ ꯉꯁꯥꯏ ꯂꯩꯔꯝꯗ꯭ꯔꯦ. ꯃꯥꯒꯤ ꯀꯥꯗ ꯌꯦꯡꯂꯨꯕꯗ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒ ꯆꯦꯜꯂꯒ ꯂꯩꯔꯝꯃꯤ. ꯀꯣꯏꯔꯩ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯂꯨꯍꯣꯡꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯃꯤ ꯁꯤꯒꯗꯕ ꯋꯥꯅꯤ. ꯐꯤꯔꯦꯞꯅ ꯈꯪꯗꯦꯁꯦ ꯅꯣꯏ ꯊꯣꯛ ꯇꯧꯔꯣ ꯍꯥꯏꯔꯝꯃꯒ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯠꯈꯤ. ꯐꯤꯔꯦꯞꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅꯤ ꯆꯠꯂꯤꯗꯨ. ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯥꯁꯤꯜꯂꯒ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯀꯣꯏꯔꯩꯅ ꯍꯥꯟꯅ ꯉꯝꯃꯣꯏꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯕ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ. ꯀꯣꯏꯔꯩ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯅꯦ? ꯑꯩ ꯏꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ASI ꯑꯣꯐꯤꯁꯔ ꯄꯨꯔꯅꯗ ꯀꯣꯜ ꯇꯧꯏ. ꯄꯨꯔꯅꯁꯨ ꯀꯣꯜ ꯑꯗꯨ ꯔꯤꯡ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯦꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ. ꯑꯗꯨꯒ ꯍꯪꯂꯝꯃꯤ. ꯍꯜꯂꯣ ꯁꯥꯔ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯀꯣꯏꯔꯩ ꯁꯥꯎꯔꯞꯅ ꯄꯨꯔꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ. ꯄꯨꯔꯅꯅ ꯍꯣꯏ ꯁꯥꯔ. ꯉꯥꯟꯕꯅ ꯏꯃꯥ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯍꯥꯏꯗꯣꯔꯛꯑꯦ. ꯏꯕꯦꯂꯩꯅ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦꯅ ꯅꯃꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯕꯣ? ꯉꯥꯟꯕꯅ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯅꯆꯥꯅ? ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯊꯧꯁꯤꯅꯤ ꯏꯃꯥ. ꯂꯨꯍꯣꯡꯉꯁꯨ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯌꯥꯕꯅꯦ. ꯏꯃꯥ ꯆꯥꯛꯇꯨꯝ ꯊꯤꯗꯣꯛꯂꯣ, ꯕꯕꯥ ꯆꯪꯉꯛꯄꯅ ꯍꯥꯟ ꯇꯥꯔꯦ. ꯏꯕꯦꯂꯩꯅ ꯍꯣꯏ ꯅꯪꯁꯨ ꯊꯕꯛ ꯑꯃꯗꯤ ꯌꯦꯡꯁꯤꯜꯂꯣꯅꯦꯍꯦ. ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯂꯣꯏꯔꯦꯗꯣ ꯅꯪ. ꯉꯥꯟꯕꯅ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯏꯃꯥ. ꯀꯣꯏꯔꯩ ꯆꯪꯂꯛꯂꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯊꯔꯒ ꯂꯩ.
ꯍꯥ ꯀꯩ ꯋꯥꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯥꯅ ꯌꯥꯝ ꯀꯨꯞꯅꯒ ꯁꯥꯟꯅꯩꯗꯨꯕꯣ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯉꯥꯟꯕꯅ ꯕꯕꯥ ꯏꯃꯥꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯌꯦꯡꯁꯤꯜꯂꯣꯅ ꯍꯥꯏꯔꯝꯃꯤꯅꯦ ꯀꯣꯏꯔꯩꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯏꯕꯦꯂꯩ ꯆꯥꯛ ꯊꯥꯡꯗꯣꯛ ꯂꯣꯏꯔꯒ ꯚꯦꯀ꯭ꯌꯨꯝ ꯑꯗꯨꯋꯥꯏꯗ ꯈꯨꯠ ꯍꯥꯝꯂꯒ ꯍꯥꯏꯔꯛꯏ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯂꯣꯏꯅ ꯐꯔꯛꯀꯅꯤꯌꯦ ꯅꯍꯥꯟꯋꯥꯏ ꯃꯣꯏ ꯕꯕꯥꯅ ꯑꯩ ꯌꯥꯝ ꯊꯤꯅ ꯇꯧꯈꯤꯕꯗꯣ ꯂꯨꯍꯣꯡ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯀꯣ ꯃꯃꯥ ꯏꯆꯥꯒꯤ ꯃꯥꯡꯗ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯑꯩꯗꯤꯕꯀꯣ ꯍꯥꯏꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯖꯔꯔꯣꯏꯒꯦꯍꯦ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯀꯣꯟꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣই ꯕꯕꯥꯒꯒꯤ ꯋꯥꯔꯤꯁꯤꯗꯤꯕꯀꯣ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯛꯇꯣꯔꯦ ꯍꯅꯨꯊꯪꯁꯤꯗ ꯔꯣꯃꯥꯟꯁ ꯀꯥꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯀꯣꯏꯔꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯚꯦꯀ꯭ꯌꯨꯝꯗ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯊꯝꯂꯤꯕ ꯇꯥꯋꯦꯜ ꯑꯗꯨꯗ ꯇꯩꯊꯣꯛꯂꯒ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯁꯪꯒꯣꯏꯗ ꯈꯥꯝꯂꯤꯕ ꯕꯣꯂꯦꯔꯣ ꯑꯗꯨ ꯇꯝꯅ ꯆꯪꯂꯒ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯤ ꯏꯕꯦꯂꯩꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯒ ꯀꯣꯏꯔꯩ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯂꯩ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯆꯥꯅ ꯆꯥꯈꯤꯕꯒꯤ ꯂꯨꯈꯥꯛꯇꯨ ꯁꯦꯡꯖꯤꯜꯂꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔ ꯃꯇꯨꯡ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯆꯥꯅ ꯅꯣꯕꯦꯜ ꯑꯃ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯀꯩ ꯅꯣꯕꯦꯜꯅꯣꯅꯦ ꯏꯃꯥꯗꯁꯨ ꯈꯔ ꯈꯪꯍꯜꯂꯨꯅꯦ ꯏꯃꯥ ꯁꯤꯗꯤ ꯅꯍꯥ ꯑꯩꯈꯣꯏꯒꯤꯅꯤ ꯑꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯊꯃꯣꯏꯒꯤ ꯗꯥꯏꯇ ꯍꯥꯏꯅ ꯊꯥꯕ ꯅꯣꯕꯦꯜꯗꯣ ꯑꯗꯨꯅꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯏꯆꯥꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯏꯃꯥ ꯅꯣꯕꯦꯜ ꯑꯗꯨ ꯄꯥꯕꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯕꯦꯜꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯅꯆꯥꯗ ꯈꯪꯍꯜꯂꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯆꯥ ꯈꯔ ꯄꯥꯔꯛꯀꯦꯔꯣ ꯏꯃꯥꯁꯨ ꯇꯥꯒꯦ ꯍꯣꯏ ꯏꯃꯥ ꯉꯥꯟꯕ ꯅꯣꯕꯦꯜ ꯑꯗꯨꯒꯤ ꯄꯦꯖ 5 ꯑꯗꯨꯋꯥꯏꯐꯥꯎ ꯐꯥꯛꯂꯒ ꯄꯥꯕ ꯍꯧꯔꯛꯂꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯤ ꯃꯈꯣꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯁꯨ ꯅꯪ ꯁꯥꯎꯕ ꯋꯥꯔꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯪ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯅꯪꯅ ꯂꯥꯜꯂꯨꯔꯕꯁꯨ ꯃꯐꯝꯗ ꯏꯪꯅ ꯂꯦꯝꯅ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯅꯪꯅ ꯂꯥꯜꯂꯒ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯕ ꯅꯍꯥꯛꯁꯦ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯣ ꯃꯄꯣꯛ ꯀꯌꯥ ꯐꯣꯛꯂꯕꯁꯨ ꯐꯪꯗꯕ ꯅꯨꯡꯁꯤꯕꯗꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯣꯏꯗꯕꯅꯤ ꯁꯣꯟꯊꯔꯤꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯣ ꯊꯃꯣꯏ ꯀꯟꯕ ꯃꯤꯁꯛ ꯅꯠꯇꯤꯌꯦ ꯑꯣꯏꯍꯧꯔꯁꯅꯨ ꯑꯩꯒꯤ ꯅꯣꯕꯦꯜꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯅꯨꯡꯁꯤꯕꯗ ꯈꯣꯡꯗꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯅꯣꯕꯦꯜ ꯄꯥꯔꯨꯕ ꯃꯤꯁꯛꯁꯤꯡꯗꯣ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯈꯔꯗ ꯑꯣꯏꯁꯨ ꯀꯣꯛꯍꯜꯂꯒꯦ ꯃꯁꯤ ꯈꯟꯅ ꯅꯣꯕꯦꯜ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯏꯖꯈꯤꯕ ꯂꯣꯏꯔꯛꯄꯗ ꯉꯥꯟꯕ ꯃꯃꯤꯠꯇꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯏꯃꯥ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯕꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯆꯥꯅ ꯈꯟꯕ ꯋꯥꯈꯜ ꯅꯍꯥꯛꯅ ꯂꯨꯍꯣꯡꯕ ꯌꯥꯅꯤꯡꯗꯕ ꯏꯃꯥ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯃꯃꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯆꯥꯒꯤ ꯇꯧꯅꯤꯡꯕ ꯄꯥꯝꯕ ꯎꯔꯤꯕꯅꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯏꯕꯦꯂꯩꯒꯤ ꯋꯥꯐꯝꯗꯨ ꯏꯃꯥ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯏꯕꯦꯂꯩꯅ ꯇꯣꯛꯑꯁꯦ ꯏꯆꯥꯅ ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯂꯝꯈꯤꯅꯤꯌꯦ ꯅꯪ ꯏꯃꯥꯕꯨ ꯊꯥꯖꯧꯋꯣ ꯉꯥꯟꯕ ꯃꯃꯥꯗ ꯇꯇꯛ ꯌꯦꯡꯂꯒ ꯉꯥꯟꯕꯅ ꯏꯃꯥ ꯑꯁꯦꯡꯀꯤꯔꯥ ꯍꯣꯏ ꯃꯥꯅꯦ ꯏꯃꯥꯕꯨ ꯊꯥꯖꯧ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯥꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯈꯤꯅꯤꯌꯦ ꯉꯥꯟꯕ ꯍꯔꯥꯎꯃꯟꯗꯅ ꯃꯃꯥꯗ ꯀꯣꯜꯂꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯩ ꯀꯞꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄꯒꯤꯅꯤ
Mamana thona hapiraklabada ma Chenbu uningbana masadu tawfam khangjade. Nganba mama chakrakanda Chenda call tawsili. Chen phone laklibadu uribani. Khangdaba saduna silent da thamaga tungre. Nganbasu hanjin hanjin tawsali. Nganba Chenna call paidabaduda I karakle. Mayumda changlaga hekta magi haininglibadu hainingba mam yawrakle. Nganba saukradi masana masa phathajaba ngamjade. Faragadi yamna faba mini. Fatragana phana puna ngamdaba nganbani. Aduna nganba khonglai yumdagi thoklaga mamada asida chalugebu hairamdana yumdagi thoklaiaga Chen hoigi lekaida lai. Mana lakpadudadi numidang oirakle. Numidang oibana mi amata tholakte. Kainone mi amata tholakchishiba. Mayumdusu kaurine. Hairaga leirak asangba ama ure. Aduda gari thaujinkre. Nganba ningsinglai. Chenna. Dada yareba sida khamo. Yum yaudoreba. Manung fauba thaujingi hairo. Hoi, aidi inempoka ikuboka da ai masaksu khangange tawbani. Namaido haudong mai panbra. Ikayam khangdriduba. Chen gari adudai kumthage tawbada nganbana chingsili. Chen thadoknaba hotnai adubu ngamlamde. Kaino dada kusi thado. Aidi sungthai thado ye. Nushi haramo adudi. Dada ya nungsiye yaraba. Hairaga Chen nganbadagi khutu lauthoklaga yumlomda chensinkibadu nganba momol tawnan yenghawi. Nganbana thokiba thodoksinda manglan oiramlaba aigi thamoise apenbo oiramgani. Nganba Chen hoigi gate mapa yauraduna gari adu gate tagi khara chathoklaga gari adu khami. Nganba adu maning thonglomda huranbagum changlaaga Chen gi room tamna changhore. Chen famungda hiptharaga lei aduga mitagi pisu sintharakli. Chen kaplambadagi magi lari thamba table aduda famlaga kari no iri. Chenna thamoise kari ino ngasidi pokning yam nusiri se na an kai gaman adris. Chen famungda changgena tawringai tungdagi khonjala mana kaurakli. Thoi kakhat ke tawramba Chen magi wakhalna oini khalingai amuksu kauraki. Thoi Chen first inthoklu nganba oirambaduda khara chathoklaga. Dada kaigi ai khada changlaklibano. Inamana dada bungairamlani. Dada na lokbadu misida tawbirisibu kaigino. Dada lehoriba inama baba mamagi khandraba. Nganbana thoi Chen famungda famtharaga. Dada nasam fatiko aigi awaba khangbidi sanglaba punsise dada tangni aina khanjariba miko kudingi dadagi wakhaltane khaliba ahinda thokliba thajabu yingjaraga aigi thamoise pothajaribane kaiba thamoise themjinaba leitrabuko dadagi luhum dawrena khanglakpa mikupto ai koktaina khongfaba tu chungkiba khanghaude aduna mituda aina kaikiba thamoido nangdi khanglamoy dadadi aigi ahanbasune aroibasune adubu dadagi wakhal kayara khandadaba tawwe adubu ngamkidi nang nushibagidaba aina ima babada lotkibane adubu aina khale
ꯀꯞꯂꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯐꯪꯗꯧ ꯂꯩꯇꯦ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯍꯥꯛꯇꯤ ꯅꯐꯝꯗ ꯂꯝꯍꯥꯟꯕꯤꯅꯤ ꯑꯩꯗꯤ ꯉꯥꯟꯕꯅ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯉꯥꯟꯕ ꯅꯣꯛꯂꯒ ꯑꯩꯁꯦ ꯂꯨꯍꯣꯡꯗꯣꯔꯦ ꯀꯥꯏꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯊꯣꯏ ꯅꯪ ꯈꯛꯀꯤꯅꯦ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯁꯛꯇꯝꯁꯦ ꯃꯤꯑꯣꯏ ꯑꯃꯅ ꯃꯨꯊꯠꯄ ꯉꯝꯂꯣꯏ ꯅꯪꯅ ꯏꯐꯝꯗ ꯂꯝꯂꯥꯟꯕꯤ ꯈꯛ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯗꯗꯥ ꯈꯛꯀꯤꯅꯦ ꯗꯗꯥ ꯈꯛꯀꯤ ꯊꯣꯏꯅꯦ ꯍꯥꯏꯔꯒ ꯆꯟꯕꯨ ꯃꯊꯥꯗ ꯀꯨꯟꯁꯤꯟꯈ꯭ꯔꯦ ꯆꯟꯁꯨ ꯉꯥꯟꯕꯒꯤ ꯃꯊꯥꯅꯨꯡꯗ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯆꯟꯁꯨ ꯋꯥ ꯉꯥꯡꯗꯕꯤꯗ ꯉꯥꯟꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯆꯟꯅ ꯗꯗꯥ ꯅꯪ ꯌꯥꯝ ꯐꯠꯇꯦꯉꯣ ꯀꯩꯒꯤ ꯗꯗꯥꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯗꯕꯨ ꯐꯩ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯆꯟꯅ ꯀꯦꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯕ ꯊꯃꯣꯏꯗꯨ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤ ꯉꯥꯟꯕꯅ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯨꯗꯒꯤꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯗꯤ ꯃꯃꯜ ꯂꯩꯍꯅꯤꯅ ꯆꯟ ꯍꯥꯏꯔꯒ ꯁꯤꯊ ꯅꯣꯛꯆꯩ ꯆꯟꯅ ꯅꯣꯛꯄꯗꯨ ꯎꯗꯕ ꯀꯨꯏꯔꯕꯅꯤ ꯉꯥꯟꯕ ꯑꯗꯨꯅ ꯆꯟꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯤ ꯆꯟꯅ ꯗꯗꯥ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯊꯥꯗꯣꯛꯇꯣꯏꯕ ꯗꯗꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯤꯔꯣ ꯆꯦꯟꯕꯒꯨꯝꯕꯅꯦ ꯑꯔꯨꯟꯒ ꯁꯥꯟꯇꯤꯒ ꯅꯣꯛꯂꯒ ꯀꯩꯅꯣ ꯆꯦꯜꯂꯤꯅꯦ ꯀꯥꯗ ꯂꯩꯃꯤꯟꯅꯔꯒ ꯅꯈꯣꯏ ꯑꯅꯤꯀꯣ ꯑꯅꯤꯗꯨ ꯏꯀꯥꯏꯅ ꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯅꯩ ꯆꯟ ꯏꯀꯥꯏꯗꯕ ꯁꯥꯔꯒ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ ꯁꯥꯟꯇꯤꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯃꯥ ꯑꯩ ꯉꯥꯟꯕ ꯀꯧꯋꯦ ꯅꯪ ꯑꯩꯈꯣꯏ ꯆꯟꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯌꯦ ꯑꯗꯨꯗꯤ ꯅꯪ ꯀꯩꯗꯧ ꯉꯝꯅꯤ ꯏꯃꯥ ꯑꯩ ꯃꯥꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦ ꯑꯩ ꯁꯤꯐꯥꯎ ꯉꯝꯅꯤꯌꯦ ꯏꯃꯥ ꯁꯥꯟꯇꯤ ꯉꯥꯟꯕꯒꯤ ꯊꯧꯅꯥ ꯎꯕꯗ ꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯏꯃꯥ ꯕꯕꯥꯗ ꯀꯣꯜ ꯇꯧꯔꯒ ꯆꯦꯜꯂꯦ ꯍꯥꯏꯈ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯉꯥꯟꯕ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯊꯦꯡꯅ ꯀꯥꯟꯁꯤꯗ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯏꯕꯦ ꯂꯩ ꯄꯥꯈꯠꯅ ꯀꯥꯏꯗ ꯂꯩꯔꯤꯕ ꯏꯃꯥ ꯑꯩ ꯊꯥꯡꯒ ꯀꯔꯥꯡꯗ ꯂꯩꯌꯦ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ ꯏꯃꯥ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯏꯃꯥ ꯑꯍꯤꯡꯁꯤꯗ ꯏꯕꯦꯂꯩ ꯅꯣꯛꯂꯒ ꯍꯣꯏ ꯏꯃꯥ ꯈꯣꯏ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ ꯏꯃꯥ ꯏꯕꯦꯂꯩ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯉꯥꯟꯕꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯣ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯒꯦ ꯍꯥꯏꯌꯦ ꯁꯥꯟꯇꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯔꯨꯟꯅ ꯑꯗꯨꯗꯤ ꯂꯩꯃꯤꯟꯅꯔꯣꯀꯣ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯒ ꯆꯟꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯆꯟꯅ ꯗꯗꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯥꯟꯕꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯉꯥꯟꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯟꯕꯨ ꯍꯤꯞꯍꯜꯂꯤ ꯃꯥꯁꯨ ꯍꯤꯞꯊꯩ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯅꯁꯥꯗꯣ ꯑꯍꯤꯡꯕ ꯅꯨꯡꯁꯤꯠꯅ ꯐꯨꯕꯁꯦ ꯊꯣꯏ ꯌꯦꯡꯉꯨꯇꯨ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧ ꯎꯔꯒ ꯏꯀꯥꯏꯅ ꯊꯣꯛꯂꯤꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯗꯗꯥ ꯑꯩꯗꯤ ꯗꯗꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯊꯥꯖꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯉꯥꯟꯕꯅ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯉꯥꯟꯕꯅ ꯍꯩꯔꯦꯗ ꯑꯉꯥꯡꯅ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯕꯅꯦ ꯉꯥꯟꯕꯅ
ꯃꯁꯤꯗꯤꯕꯀꯣ ꯍꯣꯏꯁꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯆꯦꯟꯅ ꯍꯣꯏ ꯗꯗꯥ ꯑꯅꯤꯗꯨ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯇꯨꯝꯊꯒꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏꯁꯦ ꯀꯜꯂꯤꯗꯀꯣ ꯆꯦꯟꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯕꯨ ꯑꯃꯨꯛ ꯌꯦꯅꯤꯡ ꯆꯣꯡꯍꯟꯕꯤꯔꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩ ꯈꯛꯀꯤ ꯗꯗꯥ ꯑꯣꯏꯕꯤꯌꯨ ꯅꯪꯅ ꯗꯗꯥ ꯈꯛꯀꯤ ꯊꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯝꯂꯥꯟꯕꯤꯅꯤ ꯑꯩꯗꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯊꯪꯗ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ Stay safe, stay tuned.